second session asi da lengbi dai ba pumnamak koi dice dagi hai tare koi panelisting aduga ai samaki mai kai dagi mayambu ka kumna butchari aduga anisuba technical session asi da koi gi thammiba topic asi hiram asi yamaru oiba adung ba hiram ni Manipur khaki natana Prithvi pumbagi oina maru oiba haidi hakse leigi hek masigi wasi haiba matamda khwaidagi maru oiba potsi koigi sigi 3.5 nisida koi ibiriba si yam maru oiba mani aduga sigi manung stage da koigi mamangi duna prevention gi oina tawbihre aduga sina treatment gi part sina khara hena koi focus tawbugi matang duni treatment gi part si sulaide Mandi masjid da khwai maru ra kaduri si khoi Manipur di samne ta hajar kanda ana bai si Manipur da na da basi huzik khoi yaudra ba dung state ni ama natraga ama na ba aduna na basi sahida Manipur da mi lising tra mangarom di mayam basi am ngak pigani mi 15,000 hai tare mi masing do anira han budi ai ko ado akhoi hospital da lakpa layang balakpa anawase sahi mada milising trang agum masi oe Manipur gis corona mamangi wari niko corona matung sidadi adagi tauringai manung sidai kari orebano haidudi kogi research toroga amung nei nabam changi anu sigi mamangda lejaramba magi figure dudi koi sahi khudingi anawase lising tra mari lising tra manga sumaina lakpani adugi manungda kogi mapande yengamaga hangiba aduga manungda koi admit toroga lehoba anisini sigi manung staida koigi manung dale huba kangbu haitare admit toroga leiba kangbu dudi sarkar na piba koigi khudong chaba kharasi du moi phangi haiti insurance gi wargasu natraga na koigi haksel gi magi program ya ma tawri besing sigi kana basi kharang gai di phangi ado koi horal social welfare gi maki digi su dai du da kitang mari leinaba adum kharang gai koigi haibar kani ningjai aduga tasina maki OPD wena mapanda yenga outdoor patient hare mapanda yeng amaga chatki base paisa di yam tingba aduga makhoi paisa sidi lanai dagi putokpa aduna sigi lanai dagi paisa putokpa layeng bagi matang da lanai dagi paisa putokpa khwai dagi wangba wangna crash tawba crasha tawba state sing dugi manungda Manipur si yawi haduna khoi record myam dele out of pocket expenditure harisi aduna khoi layeng basi kramai toge da ngasagi layeng ba changdring edadi layang ba changdring edidi akhoi masaji phiung gi khar pharamba aduga he layang bai thorok pada BPL olaga thorok gi masing se madu khwaidagi yambada ko India zo amani aduda khoi Manipur dum yawri bane hanadi APL oin changhiba aduga hek disaster ko nimitu de BPL oin thorok pa masi mayam yawri bane aduna khoi gi laina duna khoi gi laiman oidana misi leitaba nataba khoi gi layang birjina maram oidana laiman oidana leitaba mi mayam yawba adigi huji khoi gi khutthekna numit masing khutthekna padana leiba maram de khoi layang no paisa su leitaba adigi chatpa ngambagi shakti su leitaba adugumba imung masing khangdana hujiti thoraba haidi covid ki matam su oibani amuk henjala matam sidadi hauji treatment haiba wase masi yamaroi masidesta amuk henna khoi awaba nangidi khara henna vulnerable oiba samna haida khoi substance khoi sigi substance abuse haina hoji hariba yudabu oiro drug tabu oiro natragana sigi nisada hanadagi kharangai masi taruraga leiba mayam sidi amuka hena moida khudung thiningai uhele anusi covid nare haiba matam sidai covid dani yeng kaduri si mogi leijariba anaba yaujariba anaba dudi madai gi dudadi akhoi awaba si mulaiba aduna hoji akhoi gi leigidabagi record sin numi kudingi phongpo matamda made dugi leina yaurambagi ni made dugi leina lerambagi ni hana numi kudingi phongpo matam sidai masigi gap se khon ubadum phangi aduna hojik makha chathar kadoriba khoigi treatment gi matangda masi local issue si globally malem pumagi one local issue ni aduga sustainable development goals and high basigi khoigi magi leiriba goal singsi manung sida ahum suba goal dugi manung da yawba 3.5 haibaduni koi si ne jagadori si ana sida hoji phogi ona lengbi dai si koi social welfare department ki maiki degi koi sigi official staff yobire aduga koi state air control society ki maiki degi su koi
wangang loi thungbirare aduji maruina khoi health ki director aduga rims ki koi Dr. Lenin mayamna suihana ming khangnabiba Dr. Lenin ani madi huji phawgi oni di yoraktri aduga huji matam sisu yam hena phangdabana maramoidana yaringe koi matam si koi phang phangjariba matam sida maduda koi yaringe maduda koi gi cover tongna koi tongna khone jage aduna koi gi sida koi gi panelist woni yawi ribasing chinasu matam si hoji pi koi na pijariba matam sidagi yamna koi hendu henjin tawbidana madu koi lobin na ba amukana request tawjage aduga hore neinabagi matang dudadi neinabagi matang lakpadudana khara hena matam si lobu yana na ba madu koi panelist singina tawbina ba duma hajage aduga how koi gi ngasi koi discussion si holding ida sentence amatang aina hajaning bana hojik si as control society yawi riba adagi social welfare department ki yawi riba adagi hoji health ki lakpi ge doriba adagi mental health ki haitare koi gi kok ki haitare wakhal laina gi puning wakhal laina gi ngambi ge do Dr. Lenin hoji khwaidagi maroi ba khwaidagi problem le si hoji kramain torge da paisa si leitre ba paisa si leitre adun hoji yes and ISIV gi oina the state as control society su dum khamirang ani koi global funding toram basing si hojik si stagnant do ra paisa si yamna lubagi film si mayok na ra mamdi covid lak pasina maram oidina amuka su khena koi hana dagi su khara khara hor abani si adu hojik ti sen gi budget ki fund gi achauba crisis sama mayok na bagi post hojik si lak pa ana priority si krai da pidoi no kai si arei ba krasina krai da pidoi no kan yamna waba film ma lak pa na maram oidina ngasi khana ga dori ba koi gi hiramasi hoi sigi khoi na goal sida treatment prevention in treatment er kona hairi si mamangi duni adu hoji covid manungi prevention amasung treatment gi khanaba siga sigi hek covid ki mamangi matam da le film du khanaba khena rani bojiti aduna khena ga da film si lairi bunga sigi challenges me amse sigi marktani koi gi resource person sing na thambi ge durisu aduna je koi social welfare department mak su me amadum khangbirong gani koi gi moi gi su koi gi tawni ai thabak ti yam leiba aduga budget ti hekru mana da yomba adusu haigurumana yomiba sermam kharadusu ngasagi karihum matam dadi chamagi manung yang khai sina mangam dabe yawi sahi koi mamangi sahi khri yang matam sidai aduna thapakti yam ba tawda thapakti yam ba aduga leidiba budget ki phangiba senpham dune di pikba aduna maduga awaba council yam dagi manung duda thapak torok paisi koi mayam toriba asaduga adagi leidiba magi manpower duga leidiba senthungi film adagi sige yam wa aduga awaba dusu mayam nasu dum soidna khangbi gani khale adugi ser and control society magna su hojik thenariba samisa adum mayam dum khangbi gani khale aduna punamakse koi khanamina rakanda madu koi gi ware ama lawda hena nuaina na ba taksin ma da hena nuaina na ba madu partnership ki model du to yana na bagi madu gi khanane na badu madu sinbi bani aduna ai ngasigi khudung jabasi ai mai ke diam logzer roi aduna ai khoi gi lengsin biriba panelist ani gi marak gi han boina social welfare department gi lengbi reiba khoi deputy director gi famsu pu biriba ke sarojana khoi matam si minute kun si lawi duna khoi gi thambini wafam du thambiraga di hariba matam si manuk sida yam ngai jagni thank you ma'am Saroja thank you sir ngasi a consultation on drug menace in Manipur sida mamangi session da second session mayamna sakcha raga yamna haining da bamatam sida tare khoi gi session sisu adubu ngasi gi second session sigi moderator election beribasa resource person amadi mang the election beriba participants sing bo ahanda magta de kai khumna bo uchari taseng nama mayam ne hena khangnare Manipur si mayai kaba chinjak chabagi amadi masida laishu bagi changse asukimati wangi haiba mamangda prevention da masi karmaina thingani karmaina horakhi karmain tawra khoi Manipur si wangi pano haiba mayam ma su thambira magani maduda I changchan jararoige akhoi gi hauzik yamna luribadi akhoi gi inkhala iba yamna nauriba school going children sing satra larik
tamdragasu chahi yamna nauriba punshi yamna sangna tungi asa yamna oiriba angang sing youth sigumba mayam sina mayai ka ba chinjak chaba degi laichu bagi chang sum sum wang khalak pasi su yamna alarming oiba situation ni hojik leiri basi akoina nisa si ahan bada akoi mana chari ngai matam akoina phatte haibasi nisa mayai ka ba chinjak chaba phatte haibasi akoi mayam pumna mangna dum khangnare aigi yumda thangnari bada kayo lekai da loina ma unaraba ngaktani nisa chabana hakchang manghan batana tana imung manungi santi paisagi fibam gi loina mak manghan batana tana akoi bada leiriba kayo lekai gi society as a whole Manipur as a whole country as a whole puna manghalle haibase akhoi loina ui adu maram ama degi maram ama degi oirabasu personal degi oirabasu problem ama degi oirabasu chaning ubadegi o mahau tangling khangning lubadegi oirabasu charuraga thadokpa ngamdabasina ahan badadi akhoi se phatte thado hai matamda aina thadok ningba matamda adum thadokpa ngammi hairamba mistusu mamai thangdadi nishaduna ngamaktana aina thadok ningba matamda thadokpa ngamaktaba sigi situation mayam ama lakpadudani aikoina treatment haidana darkar tar ibase treatment works akoi layeng ba haibase sisu yamnai masidagi sijan naruba khangdegi or khangdegi or mana karigumba situation charaba legasu aikoi si layeng aga di soidana maki amu aigi hanagi punsida amu hanjanba yai tangana amu hingba yai haibasigi matang duni made yamna life example mayam amu sudum leha sigi program si sindiba yawbiriba mayam rakshida su center hai khoigi sigumba treatment center sing sido leiraga thokpira aga hoji mai pakna punsi hingba mayam ama adum yawbiri aikoi tu Manipur sarkar na makhoi se regulation tongna ba haidana aikoi cabinet approval lawre hari basim si koi social welfare department na nodal department oiraga makhoi sing sisu minimum standard amada makhoi gi services sing se phanghanna ba hojikti mayam ama khabarda karida mayam ama ubiramgani tabiramagani aibidi treatment center sing sida phuba chaiba siba phawba yawa mayam ama thengnabagi sigumba mayam asi thokdana center amada kari lebham thoi treatment ama tawba matamda kari changi hairiba changi ba potlam singse matik chana leitragadi facilities singse leitragadi services pibadu lurakpanina masi degi services pibadu mioibagi punsini kalakadori basi aduna maryamna maru oibanina hairiba facilities singse criteria singse fulfill tawdragadi hangba yadabagi pibam dani hojikla aibasi sisu another achievement amani hairiba cent aduga aikoina center sing sida changbasida aikoina mayam sina stigma amakak lay mayamna madi center da layeng grabani haibagi aikoina mayai ka ba chinjak chaba mi singse aikoina moise phattaba mi oina hek treatment treat tawbiba moise oktabani phattabani haibaromda sina maram oirakanda center sida laibada changbada layeng bagi services se lobada moida su nungai taba phawba mayam ama su dum thengnai sumaina changning daba center dadi pura leiraga layeng ningdaba mayam ama su hojikti tongan ba services mayam ama ministry gi makhada leire drop or outreach and drop in center haidana simasu ministry na mamangi sahidagi launch tawre hairiba center se Manipurda again another taret ama amuk leire hairiba center sidadi khoina
changa aga isana or kana gumba na pusanbira aga changa aga ai ginungai taba aina kari charu re kari toru re ai condition kari no haibadu mangonda doctor leigani madudai duda wari saraga darka leiba madugi treatment yumda leiraga tawba yaba hidak langthak pidana layeng bagi khudong sabaduni sida piri sinamo masigi si akoina ngasai gi mangonda center da leibagi hai center amada leiraga imung manung thadoga leitabagi mangonda su mayamna stigma duma su leitaba aduga masai sida hariba singsi facilities se piragadi makhoi singsi mayumda adum leiraga treatment tawba yabe khudong jaba piragadi mi su henna thorakadra treatment tawning bagi changsi wangkhalakadra haibagi pandam dani aduga ekhoina treatment tawba matamda rehabilitation da treatment tawba matamda su not only ekhoina chariba midu khaktang natana magi treatment center du treatment tawrani aduna tabada magi family magi imung manung mana hayeng treatment tawraga changaga leirugadoriba mafam mana charibasi maram amadagi magi problem am leirambadagi charamba yai adugi problem du ngasai counselor mayam sina mamonda su nangna nisa chabasina solution natte masina nangi punamakti problem du punamakti phagadaba natte haibagi mangonda khanghan biba adudagi kano tawbasi magi mangonda tawbada natana magi family da su mana leiriba problem je sini mabu nisa chai haidini inthok piganu mabu phajana kano loina nabagi mong matau tak nabagi mai family counseling su dumak tawi mana nupi leiba ngang leiba oragana magi spouse sing su dumaina counseling tawraga sumaina treatment yam phajana chatharaba kandadi ekhoi ayamba mi singse loinamak maduda kanaba phangi haibase adum life example mayam ama leire tobutabu ekhoina community participation se yamna wale adna mayam degi ekhoina ekhoina family na su nisa sare haragadi aigi sa si inau si sai haragadi mayam da haidok pa ikaiba dikumba admai lei adu tawidana mayam lokhoigi lekai da leiriba local club por su hujikti ekhoi club ta karida awareness pidana mayam am tawri makhoi da treatment center kadai da leige haidana aduga aigi thangnabada or aigi karo lekai da nisa chaba leire haragadi mungdu da changchan biraga sumain tawdana nangi chariba da chasi treatment tawraga center si da puraga treatment tawraga chasi imphansi haibase mayam na su advice tawbiraga admain tawdana cha khangjadadana or karigumba ma situation amadagi chagiba leiraga sumasi treatment tawsi asida communities participation maya madraka tai haibasi ai thamjage aduga sida akhoi aina hai panjagriba center sing sida dang natana atei sir lenin samang gelin sing biri hospital sing the hospital setup sing da sida shu adumak leire rims ta jenims ta sidagi su adum mateng lobi ba yare treatment gi aduga sinataba horen sir biram joint director max na sigi nata atopa alternative treatment gi thambirakani adagi aina mayamda amtang share tawjaningam ba amana akhoi manipur gi oina manipur state policy on psychoactive substances 2019 policy se draft tawba loire mayam degi comment lorba matungda ekhoi hoje cabinet puthokna bagi sem saraga leire hairi basida su policy da su ekhoi treatment haidana tongana provision nama chauna yauri hairi ba provision sida ekhoina focus tawri basi every hospital setup ta district hospital da manam kano da khoigi treatment se available oinana ba hotna bagi adudagi ekhoina gasaigi aina haijakriba 21 rehabilitation center sida ekhoi OPD hangbagi facilities to lakna bagi
adudagi ekhuna hauji nisa zaruradi maje phatre oktre haidani imung manungdagi inthok pirakpa mayam amsu adum thengnai hairiba mayam si inthok pira abanina masai nisa chan naba tu phangnaba hotnabada atopa cry mayam ama toba sisu adum thengadabana te thengnai hairiba singse koi treatment ta hogdragadi sigisu koida society sida chauba threat ama lakadabanina makhoi sisu koina free oina treatment tongna facilities leriba treatment facilities singje pibana ba adugi policy sida koi adugi provision ama so happy dugang sai moderator na panbiram ba fan yaudragadi hariba program singa se implement tawbuda yamna waba adugumba paisai fan yaudragadi implement tawba yadabanina sigi so choba samasya ama leitabadi nate adubu hojik matamgi matungina covid ki problem la agasu ekoi ki provisions adi haptaba yadabanina hairiba policy sida ya akoina financial koi ki resources ki source karasu ekoi dum hape hairiba source sida koi social welfare department gi hana budget yam kanna yamde tobu leiriba koi ki chahi amagi total outlay sidagi 5% di hairiba drug ka mari leinaba program sida sijannagadabani mai allocate togodobani haiba ma provision ama hape adudagi ekoi atopa line department haibitare health department adegi education yam important oiribasina ngasai prevention da sarak tribasing se kramaina chahaloi degi mokhoi bu gyan kramain ta hangadegi haibigi awareness generation me ama school da zakhlakpa hori banina school da khoi focus tawraga sigumba mayam sigi khoi line department haidan masiga mari leina basing sida khoina makhoi gi 2% of the developmental makhoi gi degi de khoina developmental budget tagi oina 2% pbo haidana khoi budget sida policy sida reflect tawi adudagi amo khoi gi MLA sing MP sing digi fund moigi local area development fund dagi ekoi request tawsi at least 1% this they allocate to be haidana koina masida request to bana koina panjai kaigino haibidi madu mokoi gi ayaba kai kano mayam do khoi gi moigi interest su depend to banina aduma ekoi adumaina thami aduna budget sigi matang dadi hojik haribasi akoina yamna leitre haraga su leiriba kharasidagi percentage kharadi hairibe issue sigi thengnana bagi allocate tongna ba haidana ekoi policy sida reflect tawraga thame ai yam kana matam se lauzara roige matam su tenjalak panina horen ai discussion da ai adum ai participate tawjage aduga aina mayamda mokahna thamningi di treatment tawbada mayamgi cooperation yam changi community participation yam changi mayamgi kaino si yaudabani ekhoi each and every household chatlaga kana kaino rige haibadu di khangdabani mayamgi cooperation se pibiraga aigi thangnabada aigi imung manungda lekaro lekaida treatment toba darka leiba singdu hairiba center sing sida thamnanaba social welfare department da bor shoma da bor khoi pau pibidana sigi kana khudong sabasi lominasi aduga treatment se phajana work tawi habasima ai thamjage thank you thank you madam koi madam na habi ki bedu mayam su loina tabire despite of koi budget ki constant sen thungi awaba mayam leraga su department sina to ba koi gi magi thabak sing koi tongno honari haibedu su mayam tabire aduga hojiki hariba policy sembagi matang tuda koi leiriba magi khudong chaba adagi chadaba madugi tungda lakadaba leiriba film mayam dasu mayam da dum thambire da aigi market gi aina ngasai mamang da haitakiba koigi sigi department si thabakti yamna koigi magi potlum di yam chawba aduga budget ki leiriba film sentong ki film siti amwa badung ma department ni adu madam su dum haibiri duni leiriba film ji yam nungai ba film du dinate koigi Arunachal Pradesh hariba laigraba
स्टेट टू द लाइर बाय द कोई नॉर्थ की स्टेट मा हाई तारे मधुदा कोई इमाई बेल की पीर पेंशन जी लुपा लिसिंग एनी यौरद मणिपुर लुपा चनी का चंगा का हेन गमद्री लुपा हंगमद्री पैसा से लेमंदना अदे मणिपुर स्टेट वुमेन कमीशन लुपा लाख निफुदी हेलमोय बजेट यावरिसे अदु मैडम हाइबिरी 5% दु हारगदी करोड़ कुनगुम लाकदोइने कोई स्टेट बजेट मधुगी फिल्म दु तानब होनरकपदा डिपार्टमेंट सिना मायनरकदोइब अवाबा सी अदुम कोई पुनमना खमिन वानी अदुन कोई सोशल वेलफेयर हाइब डिपार्टमेंट सी अतोप डिपार्टमेंट सिंगी मतेंग याउदना अदि अतोप सिगी मई लेनरी भाई तारे मयाम सिगी मतेंग याउद्रगदी मसी मथंदना कोई हिंग याबई फिल्म दु डायरेक्टर अदुगी फिल्म दुने हुजि मायनरिसी अदुनी कोई मैडम ना थंबिगी दुसु हाइब्रिड अदुनी हजिजिक थमीबा बजेट की मागी चही आउटलेसु करोड़ चामरीगा कुनगा मापला कनु ओरंगनी अदो हजि कोविड की फिल्म लेबा सेन थुम लाकनदबगी अदे सेंट्रल की मागी शेयर लाक्तबगी खोतबगी सी अवाब मैम सेदा तंखाई फौ फाना हंदक्सी खरसाजी तौब ngमदोरिरा ngमोदोरिरा हाइब ngमद्री अदुबो हजि अनोबा मिनिस्टर अदि अनोबा कोई याम डायनामिक ओइबो ऑफिसर मैम यावी बनिना मधु करी खरदी सोना तौरकद्रा है आशादी मैम लेनी खली अद हजिक मैम कोई क्वेश्चन अवर की सांबदी होरें कोई फंगदी लोसलपद तौरगदी फै अखोगी मैडम की अचिब लेरब नत्रगना मैम की खुदचादब लेगदब लेरगदी यामद्रबद कोई क्वेश्चन अमनिगुम लेबिरगदी मैडम हंगबीबगी खुदचाबदु लौबियोना हाइजगे अदी ngasai madam na thambikhiba khoigi deliberation yam telagasu yam maruiba points sing thambikhi maduda kana gumba khoigi ngor pibiningba natragana question tawiningba leiragadi madugi khoi clarification gumba pambiba leiragadi mayam gi maraktagi adum yam tena matam yam tena lobiraga haibirak pa yani Mike मैडम क्वेश्चन खतंग हंगजगे मिंगित चंद्र कदागी सेक्रेटरी जनरल असा मैडम अखोगी गवर्नमेंट की मखाद इरका से 21 खतने है मसीगी कैपेसिटी से 420 एवरेज सिगी चांग अद मणिपुर दी अखोगी ड्रग यूजर से अदुमतिक लेग्रे है इन टर्म्स ऑफ लाख्स लेरबनिना मसी अखोना रिहेबिलिटेट तौगे नत्रगा ट्रीटमेंट तौगे हरगदी मसी मफम से कोनदे है हजिक मैडम पनबीगिबदो दुरगदी गवर्नमेंट की माइकैदगी अखोगी सिगुंबा इरका से हेंगतनबगी अदुम कई कई स्टेप्स लोखपिबा लेरे अदुगा हजि डिस्ट्रिक्ट मयामदसु अखोइना सुम ताजब अतै तैसु ले है लेतबा अदगी अखोगी मरुन पॉपुलेशन गा येंगरगदी याम थेना ओवरऑल येंगबदे याम अवाट पे ले अदु मसी करमाइना मेंखतपिगदगी हाइबदुम तंग थंबिनबा निंसिंजरी तसिंगमकी दे आइना 420 हाइरिसी एवरेज से अखोई 30 बेडेट अखोई इका तरेट लेबा 15 बेडेट नादा 14 1 month at once 420 हाइबनी दुबु annually होलगसु अखोई अदुम वाटले सिगी से अदुम फिल तौरगा अदुमक ले अदुबु अखोई हुजिक ममांगदा ममांगी चाहिदा अखोई स्टेट की ओइबा इका अमा हांगनबा हाइदने अखोई कन्न होनरबनी हाइबसे अखोइना बिष्णुपुर की सरेंडरी कैंप नमा डिजिग्नेट तौरगा लेबा जगह दुदा अखोई कन्न ngangnarambani ado last minute moi khudong chadab leire haibdige adugi plan dima अखोई ड्रॉप तौखरे अदुगा हिजिक अखोई अइना ममांगदा सु अइना थमजखरिबा प्राइवेट सेंटर सिंगसिसु अखोई हुजिक मखोई से रिकॉग्निशन पीदना रेगुलेट तौंगनबा सिगी प्लान अमा लेरे हाइदना आई थमजखरे अदुगी मथक्ता अखोई की पॉलिसी सिदा एवरी डिस्ट्रिक्ट हॉस्पिटल दा अखोई ओपीडी दा ट्रीटमेंट की खुदोंग चाबा मयाम अमा अदगी
hospital setup ta ekhoi sigi treatment center sing se leinanaba ekhoi hotnagani haibagi policy da khoi reflect tawkhre ana sidai sida adum ai servicing se piba adum khara di ngamgani haibasi ki thajaba se ai thamjage. The question si masina loire haina khoi logjarage adi matam si amna leisalakta adu atai tu de khoi horen kai matam phangadi madam nasu matam du phangbiragadi dum horen phaminarga su dum jai adu jigi khoi gi mathangi speaker si ai ngasai lauthok saki bedadi khoi Manipur State S Control Society gi khoi gi joint director hai dar ado khoi gi aina hana haija gi bedugi magi schedule da mai le jabane dubu khoi mangda khoi Dr. Lenin khoi yambasi hojik si hekdor ga meeting ama athu bigi meeting ama laiba ado hojik si khoi meeting si su arubang hakta oibagi film laiba man di front line da thabak to biriba mayam si hojik tumba chaba khangdana yang wana laiba hai tare aduna khoi na mayam hen mi pulik ba khudingi khoi gi khoi pau da di mi puluba meeting tawruba vote ki khangde amai khangde tawruba mayam si adum nungai ni yengba aduga khoi doctor sing de ahing tum de hai maram di ngasagi covid ki awaba laibanina ahing da khangde adagi kano da khangde nongalaga ni khangde lakadu mayam si hadi somda khuba khudra mi mayam pun gi basi nongalaga di pressure ta lai hai hadi test to biu adagi ai mari mata ne ge nakna bani atun yan lakpa mayam se tuna makoi di mapi tai hai koi mayam he pun basi ubada koi gi e pau se da adugi manung da koi doctor somane koi front line da thabak to biri basing si di media gi show biri adu mayam si koi gi matam si am ta di tang bhai tare sienna matam isi lebia ponte matam nadi se lebia aduni am tang matam ni aduna koi doctor gi su am chinba matam ji kai tuk piraga lakpi bani aduga doctor da gi ju khangbi ni mo mayam su lebirang bani maram de hujik si pukning wakal gi laina hai tare masi na da ba mata leitre hoji koi ngangjari ba koi su adum nai aduna aina koi hosta koi gi pharmacy dang jam matam da khwai dagi sit pai dak si koi tumba gi siga adagi koi gi paracetamol ne tumbagi ne de ke numan harak pado adagi si umang ta ngai khre na hai ba ado aina nang dikar mai to no as aisu kanu to aisu ai de ani ni chare han de ma charam bani hai adno sik cha ta bam ta dei trip sik doctor su chare adagi mana hana sauram da ba doctor hoji yam sau ba yaure man di covid se lak badagi ngang na ba ya da ba ai di pakshaw da sau su dum dei re ba aduna hojik ngasagi pungning wakal gi adagi koki sigi awaba leiba mayam sina kaidro ihai matam da yam thajat da mi mayam su society ro si bagi pau ko gi film star da khangde de Manipur da khangde mayam adum tabiram gani adu tungda su masi yam thokningai oiba sungba film jam lei aduna ko gi doctor dagi phangjari ba ko gi yam ten ma matam sida doctor na thambi gi dori si de meeting su lei hai bani na mayam na su question mayam to biding bu su yai aduna koi gi question sing du su note toction biraga lebiro aduga tawuda koi gi matam judi yam phangoi da bani na madu khara likna sina biraga hujitagi hona sem sabiu hayang ko horen question tawnu sem sabiu na ai hana mangjong na thamjage aduga tawuda boina doctor da in dinghen jani ba mana hojiki Manipur gi koi gi mental health ki matang dhai tar ai budget se ai diam kum niang je silak ring dai budget cham jeng je social welfare ki su ai jimpha pura lak pning si se budget se ado jimpha pura lak pne dai koi minister oiba honorable koi Henry su yam kan hai bani swai ki da award pe leba mem adu mai tiam su tiel male matam ji khangde ko na khana ba yare du wa du num ko ado mental health ki matang si dadi koi gi mental health ki ex already lere sahi ohum hele adu masi leitar ga di Manipur da kai to gudagi hai por khar lei magi authority lei ga da ba ade ko ki quasi judicial gi oiba magi review board lei ga da ba adu lei ba ngam dri hujik manan di sisu sen gi wa lei ba aduna madu leitra ga di leita ba state sing du maming phom da Manipur yausal lei ba ne aduna hari ba eksi phajana implement o matam da sahi da 94000 crores ang in pari ne adu mental ko gi national mental health program gi thadari se crore nifu khakta ne sahi mada aduga moin estimate to 94000 crores darkar lai hari ne aduna hari si tawdra di sustainable development goal da yauri ba ko gi sigi pandam ji phangmang moy maram di health hai ba sa masi mental health yauduna health ai sa authority do mangni hai aduna mental health hasna yan han ba priority ogadamni then health yaudamni hai bi posi am kan hojidi pressure pinare adu yam maroi ba topic oibani na ko gi mayam su pasigi da attention ji khara hen lawraga
कोई लेबिना नबा आई निसिंजरी द कोविड मतमसु ओइबनिना डॉक्टर की कोई थमिगेदोरिबा पुटिंग सिसु हानदगी अमुक खरा हेना तोंगालनी अहेनबा अनुबा पोरखरसु मयाम सोइदना कोई थम्बिरकनी हाबिगी थाजबदु थमजरी कोई डॉक्टर बु कोसिंजरी ओजा कोई डॉक्टर लेनिन दजो कोई बिलेयान खतंग बिबिरना ब अमता कोसिंजरी ngasi mifam si yam nungai jai kari gino harga ai ge closest to my heart mental health ki manung da su khwai de hena chauna koi ge saruk ama kalliba akoi ge substance abuse ki matang substance use disorder hair su yai nesha ga tang hair su yai mai ka ba nesha hair su yai sigi manam da khana nai na bagi thorom si yam namak akoi darkar oire darkar si any situation amada hekta hengal I haina haibada thuna laibun han ba tholoi kudamoina covid 19 da su hengal e masigi mifam sigi koi gi anisuba session gi moderator na election biriba kamna koi nei kai khumna jariba public figure amoina laibiriba koi gi university gi Singland Mesnamba dagi koi gi drugs in a hek hawdorok badagi madugi fight tawduna laklaba chahi nifu muk koi gi max ta thabak tawbira aba koi gi Abraham Sab selection bire loinana NGO gi natraga CSO gi maikei dagi su masibu yamna dedicated oina mai punariba mayam selection bire aduga imaibel mayam selection bire masida aibu su yahon bibasi yam laiba phabani matam sina pangsang sang dabanina ai khara focus tawraga thamjage ngasai akoi gi kanona su social welfare department ki deputy director koi sarojana su yam phajana state ki policy ki maramda thambi ki bado hujik tani koi ningsingli khwaidagi maruba crux of the problem di fund sini adubu tasengna hairagadi lairiba fund se masisu dum properly utilize tawragadi akoina habidi prioritization tawragadi amuk yam droba fund se khara hena kamai kana hangadagi habdu so koi khana bayai akoina ne shagi ngasigi topic se thamisi strengthen tawba habani treatment se hana lairabani strengthen tawrakanda karam haina koi araiba paisa araiba main power sina karam haina hen effective ohengadagi habani paisa gi koi haina gre main power ge muk haijaba kanda main power si yam wale treatment gi of substance use gi matang sida karigi no hairaga koi psychiatrist mayam lairi se psychiatrist se around listening tara muk habi ai koi country da ko aduga koi Manipur da we are very lucky we have around 27 psychiatrists ni koi di 30 lakhs khaktani achau bus state sing to psychiatrist se wa leba ko koi training tawna ba city yam da banane tamning badi yam lai hujik ti top 4 gi manung da psychiatrist singe PG da koi na mayam na munari se aduga hairiba psychiatrist sing sigi manung da su koi 1% 2% khaktane ba drug ta koi na thawai yauna koi layeng gen chongthor ise ayam di drug sida thuidokna mkhoi na magi pukning da yamna patient namaga loina na layeng basi yam da ba aduna number 1 da doctor wale number 2 da nursing koi psychiatric nursing care tawba aduma train tawba mi wale ko adagi mu facility da main oina koi na hairaga di drug treatment tawba yaba mafam hairaga di district loina magsi identify tawba oiraga su major oina treat tawrisidi Jenims ka Rims ka na ayamba oi district hospital khara di psychiatrist laibani na makoi treatment tawba hore aduna akoi na main power si from health point of view da masi adum yamde akoi gi missing sina yami aduga akoi gi Manipur gi oina per capita akoi gi population sigi kaya yamba changkamana nisha sina gi habdu di akoi gi magnitude of substance use haidana 2019 na phong budu da yamna fazana reflect tore 30 lakhs khak leba koi population sida injecting drug users se 34000 lai sahi tara tret ki makha gi angang sing da chama gi manung da ama dasmik khra substance ama natraga ama chai 17 years ki makha ni ko aduna tongan ba alcohol hairo tobacco hairo adagi opioids hairo yam wange ba state ki
लेरिबा एवरेज स्टेट की लेरिबा चाबगी मसिंग प्रिवलेंस तुगी अखोई मणिपुर ने याम वांगेबा अदुना अमरोमदा मसिना मरम ओरकांदा ट्रीटमेंट दा मैनेजमेंट दा करिदा मणिपुर ना पायोनियर ओइना मयाम इंडिया दा अखोई खुदोल तौबा कयामस लई मैनेजमेंट की मतंगदा अदुना हौजिक सी अखोई करमाइना तोरगा स्ट्रेंथन तौसिगे हाइबसिदा अखोई ग्रासरूट लेवल अखोई कम्युनिटी लेवल पॉपुलेशन लेवल दगी हौबगी दरकार ओय ngसाइसु थंबिखिबदुनी अखोई मैनेजमेंट ऑफ सब्सटेंस अब्यूज सिदी मल्टीपल स्टेकहोल्डर्स दरकार ओय एजुकेशन डिपार्टमेंट फाइनेंस डिपार्टमेंट सोशल वेलफेयर डिपार्टमेंट अदुगा अखोई लीगल अदुगी अखोई मेडिकल असिदा नतना तै मयाम अमसु दरकार ओय मसिदी लाइफ स्टाइल अमनेबा अखोई पुंसी मरेल अमनेबा पुंसी मरेल सी होंदोकनिंगबनेबा अखोइना पुंसी मरेल सी हाना लेरिबा निसा चादबा अखोइसु पुंसी मरेल सी खरखरदी दुम सोइरिमनेबा एक्सरसाइज तौदबा याहुंगा नाहुगतबा फिजिकल एक्टिविटी तौदबा अदुना मरम ओरगा नन कम्युनिकेबल डिजीज हाइदना डायबिटीज बीपी वांगबा कैंसर अदगी लू तांग चिकपनाबा ओबेसिटी मयाम अमा लेरिनेबा सी भावबा अखोइना चुमथोकपा ngamdringai marak sida kanagumba ichini naw अखोई नौना होगलैबा इचा इशू सिंगसिना मुक सिदगी खरा हेना थैदोगा हेना हार्मफुल ओइबा हेबिट अमदा मुक लाकपनेबा अदुना दि अखोइना मसिदै सिदा फाइट तौबा ट्रीट तौबा मतमदा अखोई पॉलिसी सेम्बा हौजिक थंबिख्रिदो गवर्नमेंट की पॉलिसी दा सीसी लै हाइना थंबिख्रिबा सिदगी हौरगा अंगांगबु योगलकदोरिबा अखोई पेरेंट्स सिंग गार्जियन सिंग ब्रदर्स एंड सिस्टर्स लोकलिटी सिदगी लैरिबा एक्सट्रीम मनी सिगी मरकता लैरिबा पुनमक सिगी दरकार ओएबा अखोई खुदिमकना मिट नाकोंग सिंगबा अमा दरकार ओएबा मोय माइन तौजनीदा अखोई चादी चादेदा चारोइदा हाइबसी यादबा मतंग अमा लैबा निसादा लाइचुख्रबा निसादगी थोलपमद्रबा अखोई कया कया अखोई थेंगजबनी प्रोफेशन सिदा लैबनिना मखोइसे आई निसा चाबा मी अमा ओइरगे आई निसा सिदा चारगा आई ड्रग एडिक्ट अमा ओइरा कोचा चलगे हाइना हौखिबा नतेबा मसी हौखिबगी मरम तोंगान तोंगान बा लैरगसु अयाम मतमददी बाय एक्सीडेंट और बाय आउट ऑफ क्यूरियोसिटी नत्रगा सम फ्रेंडशिप फ्रेंड्स की मतुंग मरमना सुम हौखिबा मरम अमा ओइरगसु ड्रग सिगी मागी मागी मगुन हाइगद्रा मागी मागी अट्रैक्टिव पावर अमा लैबा तोके हाइबा ngamdaba अदुगी सुमरम मयाम अमा लैख्रे दु ngasiदी नैनबदा कनो तोरनी अदुगुम मयाम दु लैबा मरमना दे नीड हेल्प सिनी माना चंख्रिबा लंबेल दो सोइरे हाइबसे अखोइ लोन मान खंगे अदुगुम मतोमदा थोलकपसु मोइसि वारे अदुना चक्रव्यूह दा चंगिबगुम जानी अदु थोलकपदु वारबनिना अखोइ हेल्प खरा दरकार ओइब अदुना चक्रव्यूह सिदी चंगदबना ख्वाइ फबा चंग्रगदी सिरिदुने भबेनु दुको चंद्रिंगै सिदा गेट तगे अखोइना थिंगहौबा याय मदुदाना अखोइना करी दरकार ओइ अखोइगी अवेयरनेस करीदा फोकस तौगनी प्रिवेंशन से अखोइना वाहैना गाक्ता हायरगा थक्कनु चागनु फत्तबनी हायरगा खक्ता मसी इफेक्टिव ओइदे मसी एविडेंस बेस्ड ने आइना हाइजरिसे अदु करी तौरगदी यानी हाइबदा खंगहैना हाइबिबदा गिव देम एन अल्टरनेटिव प्लेजरेबल एक्टिविटी हाइबा बहुत सिनबा मा पियो मादी यामना क्यूरियस ओइबा मतम इनर्जेटिक ओइबा मतम अनौ पोट अमा तमनिंगबा मतम अदुगा करिनोमदा एंगेज तौनिंगबा एक्सप्लोर तौनिंगबा मतम सिदा अखोइना मोइदा कानाबा मसादा नत्रगा खुनाइदा नत्रगा फ्यूचर दा एजुकेशन दा कानागदबा हेल्थ कानागदबा एक्टिविटी अमा पिबियो सिनबियो को अरे मतम मफम मागी लैरिबा सोशो इकोनॉमिक स्टेटस अदुगी मतुंगिना खेनागनी अंगांगदुगी अपामबगी मतुंगिना सु खेनागनी इसै नोंमाई सानबा खोनबा स्पोर्ट्स अमरमदा अखोइना यामना ngakpasi मणिपुर दी स्पोर्ट्स ता हाइरो अदगी साना कनोदा कल्चर दा हाइरो कनोम हेता हाइरो अखोइसी अदुम याम टैलेंटेड ओइबा अदुगा हेक्ता मफमदुदा मदुदा चंगिबा कांदा मना अमा हेक्ता लौरगा लाकपा अदुगा एट द सेम टाइम एक्सट्रीम नेबा खोइसी फबदसु अदुम आयोबा ममिंग लेबा अदुगा सोमदुसु हेक्ता ममिंग से हेक्ता हाइगलकपा अदुना मसी समहाउ अखोइना पेरेंट्स ना मागी मसागी ओइबा इनहेरेंट ओइबा पिथोरकपा टैलेंट सिंगदु खंगोक बिरकांदा चाना चाना ना गाइड तौबिरगदी मसी फगनी हाइबसी मदे आई मयामना दुम याबिगनी ने खल्ली तौगदबु कनाना तौदोइनो पेरेंट्स देमसेल्व्स मोइसे करिगुम मतमदा चाना बफावबा फंगदबा नत्रगा मसागी थबक अमा लैतबा नत्रगा मसा मसासी ने सासाबा नत्रगा मागी इमुंगदुदा यामना ब्रोकन फैमिली ओइना तंगदु लैतादना हिंगबा मतमददी अंगांगदु सेमबगी वादी लायरदा नोंगबु नोंगबगी करमाइन हिंगदगे ना खनबसे हाइबदी यामना लो सोशियो पॉलिटिकल सिचुएशन अमदा लैबसे मसिनसु इनडायरेक्टली नेशा चाबा नेशा सिनब हेंगत हलमोय हाइबंगमदे मसिनसु याम चाउन फैक्टर अमने ने खली अयाम अखोइना हिस्ट्री लौबदा
parenting si yam darkar oi habasima khangjare adolescent oirakpa matamda masai si mayam soigan matamni masina parents ka adolescents gi mari si phana thamnana bagi damakta masisu parenting da singdoini masi maso oikona focus tawon janinge hogre masi chagre soibadagira hainingo badagira karino chagre na khallasi ado khoi kari tawba tai matam sidamu aikhoigi koi community gi mind ni koi hajarse community sina kari khalli masidi lamhen tuhen ba thabakni mingonda haidok pada ikai ba thabakni lotse masidi kari gumba yum da khara chai thang dana phu chai dana tawraga su mayam da khangal loisi haina khannei kari gumba masi phajaba thabak natte haina asengba mukti masi laina ni haina khanbiraga lotsan bagi mahutta treatment center sing da treat tawga ngamba counseling piba ngamba migi manakta pubirakna ba honasi masai sei kai ningai leite masi stigma and discrimination sin aikoi bu mangale aikoi bu shell karim kanda kudam moina overdose ga CBI parents ani gi manung da sumama na khangang mapa da haidok ta bhawa yauri ne ba mapa na phubi ne na asigum se aikoi na anabani haina khunai sida it is also a disease or illness haiba se mayam da khangan bi bam darkar oeba adu raga di magi mindset to ngoksan na bani oktabani angang se aigi cha se aigi sagai gi ijat manghan dore haina khallaga lot pado anabani hardi diabetes tawba mi porok ikai de pukhin ba mi porok ikai de ulcer tawba mi porok ikai de ko adumaina treatment sida nganna lakane ba aduna laina khuding ba ka manai sisu early detection and proper treatment se sina phanayam na kan bangami punsi kan bangam gani punsi kan ba di mai career mana laik tamba da marak ta toka yam laina marak ta tokpa ko adu mapan da laik tamba tharoga sahi amani lairaga dum halakpa ngamda dana puba ngamda dana paisa di am changi ba aduna state ki economy yam so le hari sida amukka hena akoi gi mangjana bagi macha amsu ohinda ba natte ba adu di kamai tawni early detection tawre akoina treatment center si yam de haire yam draga su adum leyeba ai khudam am pijage ba ko akoi gi treatment gap se akoi gi study ma tawkhiba ko hojiki keno si akoi gi magnitude of substance use and phongi ba si sisu khoi survey se khoi yaujai social welfare gi su yam chawna yaubi bane aduga national mental health survey 2015-16 haina amasu taweba adudana khunai sta mental health ki kayam legen animak sida khoi ni yengba matamda mi chama yengba kanda mi chama gi na ba kanda drug to oraga su depression oraga su psychosis oraga su mi kun gum khaktana layeng ba lae ko aduna khoina leiriba treatment facility yam de harise masida sumuk lak trip ne ba tawse ko aduna masi kari degi no harega dinga sai khangdaba masi layeng ba yai haiba khangdaba number 2 da stigma mina ibu handana khanni haiba number 3 subada superstition lana thajaba myths ko lana thajaba mayam ma lei ko aduna maram oirakanda nana suffer tawna treatment lei haiba khangna laktaba mayam amadi yaweba adu recent past sida akoi gi treatment facility di hengalle ko akoi gi leijariba jenims ki figure de khangsadre rims ki da di akhoina drug ki tongan ba drug treatment clinic haina masu hapchare tongan bo OPD sinataba drug treatment clinic sida akoi tha amada mi lising amaga chahum dagina lising amaga changa gumalai nisasina ba including you yarakanda adugi akoi ayam matamda akoi da hidak basic oi hidak manga truk lei adugi manung da chanba sing di lemna pi ko kapagi yauri pijabagi yauri le adugi mathakta akoi na ngasai nisasina sum kuina charakpa aduga magi stage chronicity stage severity se akoi na dum khaidok chabada khara madi kari tawre kuina sinarakpana maram oirakanda thadokpasi thadoi natraga thadoke khandriba mi se amu yauriba nangbu to one haibada ma tokningdriba because of any reasons ko maram leram gani natraga toke haina aina hanna rehab center gumba adagi doctor gi manakta chalaga khoigi detox gumba tawruraba phawda success oidraba khudam aina kunthra rak rehab center da leiruba client yauri kullak leiruba 13 mangarak leiruba yame ko makhoi sida khoina substitution therapy haina mapi substitution therapy haisina kari haino harga nangna nisa sisijin raga di either kapa natraga chaba natraga thakpa tawba matamda nangi nasada mahik matai chelakpa yai kudamoina commonly akoi kon ni yam kana wak tawbiriba hepatitis C hepatitis B kaise akoi mi chamai manungda 70-80% di IDU gi marakta yaure imne ko masiga si akoina una mana tuk pangam da bana maram orga adum
चेलकदोरने मैक्से अदोदी अखोइना सब्स्टिट्यूशन थेरापी हाइबसिदा हिदाक नत्रगा चारिब मोंग होंदोकपीबनेबा समना हाइबदा नंबर 4 कापमी अमसे नंबर 4 गा मानब हिदाक अमा अखोइ पिरगे लेमना अदो कापदु तो चारो अदोरगदी कापदा मीमदगी मीमदा संदोरकदबा अखोइगी महिक मताई अपो मतंग अदुगुमा दु लाअरोय अदुगा अखोइना लेमना पिरबनिना पैसा नुंसागी अवाटप लैबदगी लैननब पैसा थीबदगी इमुंग मनुंगदा खना चैनब फुनबा नीबा लाकपा फोइबा करिगुम कांदा तौबो यावबदो अखोइना लेमना पिरबनिना मदुमसु कोनी अदुगा माना हिदाक थीबदा निशा थीबदा चंगबा मतमदो अदुसु अखोइना एनी फिक्स टाइम अमदा पिरबनिना थीरुबगी दरकार ओइद्रे अदुरगदी पैसासु तिंगद्रबा मतमसु मांगद्रबा अदुगा निशा थादोकपगी अवाबा अदुसु अदुगा यामना वाद्रबा अदुरगदी मागी मतम से इमुंग मनुंगदा पीबा लाइक लाइसुदा पीबा थबक मचा सुमदा पीबा ngame अरमाइन तौदना लाइफ से निसादे नम सिनरि को मासे हाइबदी अखोइ हिदा की मोंगदा निसासि सब्स्टिट्यूट तौरिनेबा सब्स्टिट्यूट तौरिबा पोट सिसु निसा मखलमनेबा कोइ तिंखंग अमा युरगा तिंखंग अमा हंदोकपगुमनेबा मागी सिनबई मोंगसे अदुना अखोइ दा हुजिक मसी कानबसी अखोइ इंडिया गे ओइना स्टेट मंगादा इहान हाना होगी मिथादोन हारिबा हिदाक से को अदुगी ममांग सही क्यादगी बुप्रिनोरफिन हारिबा हिदाकसी हौग्रे मादी डॉक्टर संगदद नतना एनजीओ मयामना भौबा मागी मफम सिन थुंगना मणिपुर की होरेन अखोइ सारबिराम हाइबद यावरकनी आई पंजरोगे मसिंग सो खंगदे चपचाना अदुगा मिथादोन हारिसिना बुप्रिनोरफिन हारिसिगा हाइफेट मानबा अदुगा मादी कनो होइबा अखोइगी पेशेंटदा खरा हेना नुंगाइबा अखोइगी विड्रॉल सिम्टोम से खितंग हेना फादबा ngamba को अदुगुंबा हिदाक अमनेबा मादी अदु मासिना करि तौगे हेबु हेंजलुर कांददी ओवरडोज सत्पा अदुना एनजीओ दा करि दा पीदे हॉस्पिटल ला खक्ता पी अदु नॉर्थ ईस्ट की ओइना अखोइ मणिपुर रिम्सना नोडल सेंटर ओइ अखोइ से आरआरसीसी कवि रीजनल रिसोर्स एंड कोऑर्डिनेशन सेंटर ओइबा अदुगी मखादा अखोइ डीटीसी हाइदना अखोइ हिदाक एंथोकनबा मफम से तारी निपान लई मणिपुर दा अहुम लई चुराचांदपुर बिष्णुपुर थौबान अदुगा स्टेट की वांगमदा हारगना नागालैंड सिक्किम डिब्रुगढ़ अदुगा त्रिपुरा सिक्किम मंगा सि लैबा अखोइ मखादा लैसे अदुना पुंझलगदी नोंगमदा अखोइ सब्स्टिट्यूशन थेरापी मेथाडोन तौबसी नोंगमदा मी चामरी गुंबा दि चारमगनी को अखोइ सेंटर खक्तदा कनो चामरी हे चांगा गुम चारमगनी अखोइ सेंटर खक्तदा चामगा कुलहुमदोय गुम लई अदुगा चुराचांदपुर दा चामगी मथक्ता लई अदुगा अतै डिस्ट्रिक्ट सिंग दि पंग्याम यामदे को अदुमसे कानबदी याम फजन फंगे अखोइ 2012 तगी हौरकपनी हौजि फाउदा कानब फंगागा ड्रग फ्री ओइना लैबा मयाम अमा लै अदुबु मसिदि यामना पाक्सनना स्टेट से सिन मथुंगना फंगनबा ngam फंगनबा ngमगदि कानरिबा मिगी मसिंगसि याम हेंगलकनी को अदुना मसिदना करि लाके हारगा अखोइ इंफ्रास्ट्रक्चर फैसिलिटीज ट्रीटमेंट की मोर्टेलिटीज से हेंगर हनबा असि कानगनी हाइबसिनी थमजरिसे अदुना अखोइगी स्टेट की सोशल वेलफेयर डिपार्टमेंट नसु अदुगा मणिपुर एड्स कंट्रोल सोसाइटी नसु लेपतना अखोइगी फैसिलिटीज हेंगतनबा होनरी हाइसिमगा थमजगे मसिगी अनिसिगी उनफम अमदि लेबम थोए कम्युनिटी दना थिंगननबा नत्रगा लायंग बलागननबगी अवेयरनेस एंड कैनो सि प्रिवेंटिव एस्पेक्ट से हेंगरहनबा सोंगी साइड तगिना ट्रीटमेंट सी हेंगरहनबा अदुगा ट्रीटमेंट की क्वालिटी हेंगरहनबा क्वांटिटी खतनतना को अदगी डॉक्टर मैम ट्रेन तौबा नर्स मैम ट्रेन तौदबा मेडिकल ऑफिसर अमना पीबा ट्रीटमेंट दगिदी ट्रेन तौरबा साइकियाट्रिस्ट नत्रगा एमओ अमना पीबना हेलकदोरिनी अदुना वी नीड बोथ द क्वालिटी एंड क्वांटिटी अदु खतनेबा मसिंग हेंगतपा खतना यादबा मसिगी गैप से चाउना लेमन खिदना अखोइ खुनाई सिदा इनिशिएटिव अमा लाए मदुदी अखोइना प्राइवेट इरका की दुमाइना इरका कुनमाथोय खत लेना मी चामरी कुंदुदी अखोइगी लैरिबा नेसासिनबा पॉपुलेशन सिदादी अखोइ करि हाइना हाइनी लोकताक थुम थादगोबनी हाइना बिसले अदुगुम रोंगनी हाइबदी मतिक चादे हबा अदु डिमांड सिना यामबा वेटिंग लिस्ट का सिले यामबा अदुना हौजिकी अनौबा प्राइवेट मयाम लाइसे मसेस दा ngसागी रेगुलराइजेशन तौरकांदा मिनिमम मागी एसओपी अमा सिदी लेभम थोई सुमाइना ट्रीट तौगदबनी सिंगहोइदी तौबा यादे हाइबसिमा हापसन बिरगदी अखोइगी गैप से मेंशन बदे याम चाउना काननी प्लस अखोइगी हेल्थ सेक्टर दसो हुजिक गवर्नमेंट सेक्टर का
private sector ga yeng na matam da private sector gi kanosina yam hen ba quality of service se tawgadabu paisa yam ting ba moidi aduna atopa state sing da di yam na paisa chang ba khoi gi opioid dependence syndrome heroin da lai chu ba si treatment tawbagi tha ama gumba leiba matam da lak ani ahum changba adugumba average da ko adugumba treatment yam phajana leibam sabam dei kari gi tawe adugumba adudi manipur da di mu affordable loiba mi si khar khata oigadaba aduna hosiki private ki center sing link khalai se amarom da yamna laibak phabani maduda dedicate tawriba mi sing se khoi thagat chaningi tawbadabu SOP ama phajana regularize tawraga SOP ama chana bangam dragadi masina yamna laibak thiba thodok su thokpa yaweba ado client sing na haibani kayam chumbuno khangde makoi se pharaga thamba yawe phuraga thamba yawe adagi lambi dagi su commando saraga anda pharaga puba yawe haiba sai ai urdinate client sing na laga layeng bala kuda haibani masi kari dagi no haraga ngasai gi SOP ama phajana laitaba regularization ama laitaba aduna intention di phaba tawge haina khaliba thabak tu di phaba akhoi mayam gi oina su phaba aduga tawraiba lambi tawraiba niyom nomuna do adudi khara soiba su yaudam nate hajerba aduna masima room for improvement masima yam chauna thajajai masima yamna tawbada kanagani hana thamjai aduga akhoi gi anauba changaiba nesa se hojik anubada khara nubada hargadi WIC oidoini ko world is yours masigi oiba top pas layong sing magi laina gi uthoriba mong matau sing layeng bagi mong na sing basing sisu akoi khara na khangi ayamana khangde kudam oina irai laibada in thamjage yu dagi laichuraga tokhra kanda natraga anai ama yawba mkhong khutek padagi tokhra kanda khangtok tokhra kanda withdrawal symptom aina yam nungai taba laina layong tumba yadaba chaba yadaba mitte kari oiba sare hobudong wan thaba complicated withdrawal and lay ada ayamana kari khali including akoi gi rehab center sina kari khali yu dagi withdrawal sidi kastoro na khaleba dubu yu dagi smaina withdraw to se khoi na diam kiba 10% chamai manung da taradi asoi ngam yaweba sigal leba ko whereas opioid ki sina number 4 ki sina magi thadukpa matam tokpa matam da yamna waba chikpa naba tumba yadaba hekta tasalaga khangba matu chungba manabatin choba asidana mayamna yamna kina khanba haidi mai mohongdu ubaduda khudam oina police na pharaga lockup ta thamba matam da police sing sina custody da sidokidra haina kibadagi thawoina lawroga piba phau yaweba whereas fake di karino haraga opioid withdrawal sidagi di nongbuta mi side nini humni lerga tamna dum phareba aduna aikoina both akoi gi rehab learn to biriba oiro drug kida yawbiriba oiro volunteer oiro adugi micham oiro aikoina drug ki maram da hujikti khar loina khangdaba yadraba aigi chasu yawdrasu ina ka yulon karon na bada heg yawrokpa akoi gi lekai gi club ki member da heg yawrokpa khotpa siguma mayam leibase asuna maram oiraga akoi khar khangdokpa darkar oi adagi muk NGO ki role se kayam chawge haibu akoi ahan bada overdose laga sibasi almost hafta amda anirok ahum laki khabar da urambani ado hojik uraktri se sarkar gi su policy chawna lei ado NGO sing na su masana yapna proactive oina honaraga khoi gi mafam tu da chelaga hospital porok banang dabdo mafam tu chelaga hidak naloxone na namlai ado kaptana khotana tawdagi kano siam overdose yam handarakpa aduna khoi manipur gi oina di akoi si community involvement si hanadagi hongna dum yawre community involvement yawba state singi manungda akoi gi si amane adubu karigumba kanda akoi gi thawai di yam yawjaraga akoi gi training wat pa haiga tare aduna su akoi counter productive oiba phaninga ga soiba su yawdabadi natte aduna akoi drug layeng bada fagadan si haradi akoi everyone aingondagi horaga mayam isa dagi horaga akoi drug ki maramda khara khangba drug karmain thing hogadagi hen khangba karmai torga ngang sing si drug tion kri noi se khanga haure hardi kanada chalaga layeng gadagi hen khanba aduga layeng bagi stage phi makhan lei sana ba stage da engine gadabani aduna angang khuding makse akoi manipur da na ujabada nisha chare haraga di rehab center da hekta thamasi haiba masu layeba ko nisha chaba mi khuding makse rehab center da thamaga phabadi oideba yan han bada ina haijabado masidi behavioral problem ni magi lifestyle problem ni aduna madu hana sumthoktragadi mai wakhalon do ham sumthoktragadi mafam amda hekta phajalaga thamaga hida khara pijaraga hekta yaroeba mana dudagi nongmari tholakani
थोलुप मतम दा मुक हाना की तुमाइना मुक चानेबा अदो रिहेब सेंटर दा थंबगी ख्वाइदगी हेना चुनबा क्लाइंट कना ओइगदगी हरगा मसाना तोकनिंगा तोकप ngam कांगुसे हाइबदि आई मपान सुम लेरदी इमानबना हौरानी फोन तौरानी पेडलर न कौरानी हाइना यामना वाजब कांगुसे अदुमाइना आइसोलेटेड होना थमगा बिहेवियरल चेंज मनुंग दसु यामना तौरीबा योगा न सिंबा कई मोइसिनेबा सक्सेस ओइसे नतना अस खांग ngam ममा पाना मतम अमददी कनो से रिहेब सेंटर दगी गाड़ी गा तौरागा नमदन मी हुमला फाबा खोटपा अदुमाइसु तौरमेबा मसिगे आउटकम दि क्या फगनदेबा कइगनो मागी मेंटली एडिक ओइबा पोटुमदी अखोइना एड्रेस तहौदबगिनेबा को अदुना everything boils down to mind attitude lifestyle asmai lakni ne ise adanga saina hubda haijabdo every event hadi khoige election habiro ko covid-19 habiro re ising isau habiro any haiba matamda nesagi potse adum heta chenarga lakpa handaki election sida mi manga taruk punsal laga machi masida plastic kedam mampiraga support piraga phamanbado test tawkanda 50% hena positive oy अदगे मु कोविड सिना लेरगांदा अखोई तांगाई फदना पॉजिटिव ओरमदना क्वारंटाइन दा लेबा मतमदा आइसोलेशन वार्ड लेबा मतमदा अल्कोहल विड्रॉयल तोरक्तना खाममदना अखोईगी ट्रेन तहौदबा मेडिकल ऑफिसर सिंगना करिनो तोरसिबोइना अंगप फंगना वाबा अदुमाइना तौबा केसु मयाम म यावेबा अदुगा अदुगी मैनेजमेंट दुदी मोगी कोविड केयर सेंटर की नत्रगा पॉलिसी सिदा अहानबददी मदु ओवरलुक तौरुबा जानेबा को कोनबदी मदुगी ट्रीटमेंट तोंगानबा ग्रुप मखोई थममगा सेमदना यामना मुक अखोइना पाखटखरे मतमने पेरकपनी अदुना हाइजनिंगबदी अखोइगी पुनसिना लेरि मखैदी अखोइगी इवेंट अमा नत्रगा अमा थोकपसिदि अदुम थोनी खै खुनाइदा हाइरिबा इवेंट खुदिंगमक्सिदा नेगेटिव इम्पैक्ट हेक्टा लाएबा अखोइगी कनोसिदा नेसा चाबा हाइबसे अबसिना अनो अनोबा नेसा चाबा मी नत्रगा हाना खरखर चारमगा तोगली तौबा मी लोइनमक्ता सोहलेबा खुदमेना भोटदी अल्कोहल गुम युगुम नेशा कोई हार्ड ड्रग गुम से फ्री द येलिमने भोट बुकार देना संगोय में दब खर खाजल लगा नोइस लयु कोइना फ्री द पीरिनेबा अदुना भोट लोरप खुदिंगी सखाव सोकपा ई ओबा लिवर सोकपा जॉन्डिस तोबा मी यामने हेंगलेबा कोई ट्रीटमेंट दा को कोविड के हायरसु कोविड से अखोइगी नेशा तौरकान ददी मागी मार्क्स उपकदबनी अदगी खुर हामगदबनी अदमी मनाक नक्संगनु कासे हेक जजमेंट से काउदनबा हेक्ते यौसलुबा पुलो हेक फमजलुबा को मार्क्स लौथोगा हेक नेसागी मयाइदुना हेक अफाउ सादना हेक गांजलुबा आईदी यू कुइना थगलाबनी कोविड का चंगबी मीते काइना लाउरा अखोइगी लाखपसु दुम याउरिमनेबा अदुना आईगी स्टेबल ओइबा माइंड से थुगाएबा को अदुना दी माइंड हाइबसिदी इंगना तपना नुगाइना नुक्सिना लेरगा पुंसी हाइसि नुगाइगदबनी अदु ड्रग्स सी कनागुमना हाय आई मथा साबसे फनबा थक्सबनी आई मसा साबा वखन नुगाइतबसे फनबा चाजबनी कापसबनी हाइसे ओना तैनबनेबा को अदुदी टेम्पोररी नेबा को अदुना मोहेन मागी लाइफता मागी फैमिली द वाहनगदब पोट अमने मसे अरानबो वखल नेबा अदुना वखल नुगाइनबा काइनबदु गी चाइना दु खांगनबा हायरगदी पॉजिटिव एस्पेक्ट अमदा आइदर स्पिरिचुअल ओबेआई गेम्स ओबेआई स्पोर्ट्स ओबेआई कल्चर दो ओबेआई बहुत सिनबो ओबेआई असुमाइना वखल से अखोइना अचुमरोमदा कोपिंग स्किल अमा पोरकनबो होनबसे मसिना तुंग कोइनगी याम फार साइटेड ओइबा अदुगुम्बा मैनेजमेंट कनो ओइदोइने स्ट्रेटेजी ओइदोइनेबा ngahanga hakina अखोइ डॉक्टर दे यंगबा काउंसलिंग तौबा अदगी अर्ली डिटेक्शन तौबा अदगी ट्रीटमेंट फैसिलिटी हेंगर हनबा मयाम से अखोइ टारगेट तौरसी फ्यूचर की ओइनदी अखोइना कोपिंग स्किल हेंगर हनबा अंगांग द लाइफ स्किल तंबीबा को आइना अंगांग द याम फोकस तौजैसे अंगांग हौरैबा अंगांग सिंगसे सुमचादरदी अहन सिंगदि लोइखरगा दुम क्लीन ओइबा स्टेट अमा ओया दोइनेबा को अहन लायोंग से लायोंग ओइसे हाबदि नते आई वांट टू फोकस ऑन चिल्ड्रन एंड एडोलेसेंट्स अदुमाइना आइगी मोटदि लैजैबा फॉर ए क्लीन और ड्रग लेस हरगे ड्रग फ्री दी नतो ड्रग फ्री दी खर वागिनी ड्रग खर हंदबा कोई ड्रग की रिलेटेड कॉम्प्लिकेशन सिंग खर हंदबा अदुंबा स्टेट अमसिना अखोई इमीडिएट टारगेट ओरगा लॉन्ग टर्म गोल ददी अखोइना फ्यूचर की होगलैबा ngang सिंगसिदा ज्ञान तामिनबा मगी मथौ अमा पिबिबा अगा करिगमसन चंगरसु फजरा लाइंग बिबा ताथिता ओइना तौबिदबा ह्यूमन राइट्स मांगन बिदबा मखोई मार्जिनलाइज तौरसे पुसलागा रीइंटीग्रेशन तहनबा हाइबसिना अखोइगी गोल ओइनी अदुगा डेवलपमेंट सस्टेनेबल डेवलपमेंट गोल की थंबिरी बममिंग सिसु यामने इंप्रेसिव ओइ आइदि खंगुद्रे 3.5 कलेक्टिव हाय 3.5 इनिशिएटिव्स काइबा असिगुम थोलैबा अचौबा वाखलोन से सिसु यामना वांगना थमजै अखोइगी डेवलपमेंटल गोल्स सिदा हेल्थ सि पुखतबा यादे हेल्थ याउदना कंट्री एम्बा चौखटपा नुगाइबा लैरोय
adu health haibasida mu mental health yaudana yaroi there is no health without mental health hairibani aduga mental health haibasida so mu substance abuse se lokthokriba yaroi substance abuse na achauba component ama oiri mental illness ayambada su akoigi kano se substance abuse se comorbid no yawa schizophrenia haisu zurb yam thamba gumba bipolar haisu yu hekta yam thaksan bagumba aduna treatment da su yamna kaiba aduga loina na akoina nisha ama to matamda akoina doctor ama oina natra health care worker ama natra volunteer ama oina hangbigadabse nisa do khakta focus to wiganu nisa do focus to baga loina na mangonda associated ana ma am leram gani kudam oina hepsi kudam na liver problem chakhawi problem neuropathy ma am leram gani adusu address tausi aduga mana effect torba family kudam oina nisa chaba mi singi spouse akoi study su am tawe moise depression anxiety hopelessness aduga frustration adagi multiple somatic complaints like chikpa naba tumba yadaba haining daba maithong du yeng bada imak makpa punsigi mahau yaudaba si yam usiba ko aduna we should not let them as such makoi busu koi lying bi gadaba ni ko adagi muk masa tarak pada moina pokpa macha masu sing do aina ahoda thamjagre yengjen bi gadaba mi duna nesa da taung lai khragadi angang sing du gi parenting do adumi imagine tawbiro ko ai si matamsi yam sangna leiba natabani na ai side attention jage aduga karigumba specific question aina sitha hobogumba hangbining ba leragasu ai laujage mayam khurumjari thank you doctor mayam doctor se kupung ahumda waramale koi meeting ma su lei hai aduga koi gi madam su ziki budget ki ziki device ki matam ni aduna office su asinba dum leiba male aduna question si ama khaktang tang ai lakhocharage yani koi question si maramdi question di yam thorka do male aduna police vested interest of political parties political ideas drugs in the name of food and shelter situation northern department madam societal department comment 2017
Seven in the Madam private centers in regulate the movie welcome when Sir Chief Justice Sir Professor Yao and Tawingo, 2020. It's been almost 3 years completed for. As I budget you welcome was a similar and the budget Yao treatment strengthened over area and layer. Community participation darkar tayo so hay community participation space su government PDA akoina haizer is private centers in regular tawro ministry ki makhala level community Manipur treatment progress on the mina haizer is 3 years are numi longa pato decision aina madam sarojana lachana ni question na department of product tawga duplicate registration na neglect komgida ta department ki side ki pugat तब लगे हाई कोर्ट की ऑर्डर सु ले रहा बने अक्टूबर 25 द टाइमलाइन हो रहा बने प्राइवेट सेक्टर से रेगुलर तवनो हाई से हाई कोर्ट की डायरेक्टिव में तो कुछ सुको मयाम सिने में कोई की कंसर्न की नाकी लेजरी को प्रॉब्लम सिंह मिठादो नसु किया ले ट्रिब्यूनल ऑफ द नसु कनो किया ले ट्रीटमेंट सेंटर कुन नहीं नि सु किए नि हाई दिस इज नॉट एन इशू इज हाउ विक्टिम ड्रग यूजर्स के माइनस हो कि ना गवर्नमेंट ना ट्रीट करेंगे strengthen combined community without political commitment. High resident, I don't know, Kogi, Kanogi, Tamo, Abirambi, the Somu, I didn't know, concerning the harm reduction center could be Mataka, direct Ministry of Health and the already staff by the South Puzakana by the night, Matami staff is a half of staff programs improvised to Ware. Is supposed to stop happening. Issue is this. As a respected representative from Max Social, the principal secretary level, the higher than the PSP, the Vanina, higher so from the Vanina, Madame Mugana, Ungan, Salada, Shimba, and reduction makes the president of the but the problem is stop later. Somewhere, oh, tell Matam Zik and Ramina. Yani, tiên hay biết đâu. Đó, ai thì mày làm gì? Understanding
पीके देखे पेरेंट्स की काफी उसको अंडरस्टैंड तो होता है ड्रग की तरह को अमना तरीके से लेकर के हैबिट्स इन पेरेंट्स का होता है so we need a community awareness among the parents again so that they are so dynamic energy that balance mayam se da energy se I good like I know that they have more other things but they are adventures environment is very sustainable environment health is not only a physical mentally socially environment around them. So we need to treat environment से करेंगे आराम से चाय से करेंगे नो nobody know I just thinking there are so many factors involved क्या बताऊँ otherwise we have to connect the children we have to connect the अपनी बच्चों को जब आराम से let's start loving the environment and मुसीबत तभी के तब हमारे मुसीबत तब environment मुसीबत हम लोग तभी adventures होना अपन लोग की तब ये हमारा तो फिर जो हमारा अपना छोड़ेगा environment मुसीबत होने ना environment की खाना भी अपन कल्पी तो रहेगा अगर ना adventures होने तो पूरा का so the drug की energy का driver तो नहीं बाप वो ना तेरा ना चक्की का तो मतलब वो उनसे encourage तो बता डाले यहाँ हाल बदली teachers the maximum times alarm सुन लो ये मुझे भी ट्यूशन culture में लगा ना alarm सुनते A to Z ट्यूशन लाते हैं अपन की लोग ना जब मायाम की कहीं तो हम थोड़ी कहीं तो बोलते हैं कि हम नहीं करें तो बोलते हैं कि हैबिट है मतलब ना गेट पे लगा खितंग मतम खितंग टेंशन बियो कोई याम सजेशन याम फजब फजब सजेशन अदुगा सेक्टर में याम दु गवर्नेंस का सुमई लेनरपा पॉलिसी सिंग का सुमई लेनरपा अदुना कोई सजेशन सिंग के कोई कनो सिने कोई माइनर ले बिरिबा कामुशन नोट टॉक्सन बिरगा कोई छात्र डिमांड से मकपदा identify to the hen matiu menara tuition school maximum time and parents working mother or working parents or there is very little time with the children adunadi ojasu parents awareness create torakanda collectively puna puna kanda nan die puna yes sustainable growth to da policy maker mein amna matiu ba da thamasu koi manu koi se thank you yamna phajaba suggestion pp koigi sinbi langbi bsing na su koigi matam si ya khodi yamna phangdaba kitang khoi 2 days gumba 3 days gumba tawragadi masi khara hena kupna nei na basi yam ngai gadam ni adagi hojik matam sidadi imai ben jawbi bsing si su khoi mi phang khudi makta तादन लाबा दुन मु हौजिकी मतम सिददी इमाई बेन सिंग न मु ngang kan da khoina ta bai matam du oi khala bane ba marandi se imai ben jing je khoi ki ma gi chhatra dagi hen jimba pui loina kaudi jimba pui akhoi di kawgale akhoi na hawai bina khang di am kawgale adu imai ben jing di mapham matam mata khoi gi kam se kaudi ba ana imara mani na nom hai bedu ai ning sing janingi aina kitang akhoi gi wasingang be horpada imara mani na lekholaga nom hai gi ba ai madu ngasi bo kaudi अखोई चाही लेत्रे मतम लेत्रे अदुना हेक ngang ba hobase sidagi hojik makti tawgada horen makti tawgada hayang di tawya ba thabuk oina hairo on madu ngam gangi de ngakti ai bogda khoi gi chabam na raga liek khiba numito ai kaudri aduna ai hujita soma yengjai khoi gi total khoi phangi ba life span gi matam se manipur gi oina yenga di chorona sahi humjaga adai kharan ba adai oiga hojik gi matam se अदुदा पारगदी पुलना अखोगी फंगिबा मतम सी अखोई पुंसी से नुमित लिसिंग कुनगा मंगा दगिना कुंतरो फोकी मतम सिदनी है अदु मनुंगा तुम्बदा सही मापलम दी चटकी है पुंग निपान नोमदा तुम्बे सही मापन गुममदी कुमापन सही कुमापन गुम और माले अदु माइ चटकीबा
अदुना मतम सि याम लेते अदुना सही यांखै सुरबा मीम रदी हौजि लेमहौरि जिन मिट लिसिंग तरुका चहुम चामी द गायरे अदुना समाइन तोरका पारगदी मतम सि पारगदी खोई ngसाई मतम सि याम मरु ओइना खलकनी अदुना खोई ngसाई खोई नेनकिबा हाइगिबा खोई गानगिबा मयाम से अमन हला अरोय अमन लेबना फंगरोय करोड़ करोड़ प्रेसु खोई लेबा केसु यारारोयबा अदुना मतमगी मरु ओइबसियाम लई अदुना खोई मणिपुर दा खोई से सुम खनरगा अमगा खोई करी हाइनी क्वेश्चन जी हंगनरगा दुम लेबा अद खुंगदोरिबा कांबु थबक तौबे ngam कांबु दुम तोवान अम लेबा डाइवोर्स तोरा लेथोकिबा अदुना सिगी फिल्म मदनी अदुना आइना सिगी आइगी कमेंट सिगी इरोलुबे तंग हाइजगे हाइम खतंग पृथ्वीदा खोगी ड्रग का मरी लेनबा सिंगसी खोई सिबगी चराक पिबा लम खरा सिखंगतपा लम खरा खंगबसिदा सिबगी चराक से पीरनो मरमदि बसि ह्यूमन राइट्स वायलेशन हाइदि राइट वायलेशन गसु या मैलेने सिबा नतबा तोप चराक पियु हाइना सिगी थिरकपा मतम सिदा लेबा खरदि कमाइ तोगेदा खोगी ड्रग का मरी लेनबदा फाबदा खोगी हालिबा सिरिबसिंगसे सिरिबसिंग अयामबदी लाइरब ngata orame हाइदि खोगी कि फागिबा मयाम सि कमाइ तोगेदा सिबा मतमददि लाइरब नोइन सिबा अदुना साइसिदने खोगी करी लेगे से खोइना याम खनबम थोलैसे अदुना आइना सिगी राउंजी लोइसलपदा अमुकसु थमजगे हंदकी हजिजुक लेरिबा लोक सभा सिदा कारिबा एमपी मियामना खंगलदना कारिबा एमपी चनीगा कुंथ्रागा हुमदोइदी खोगी नुपी हाटपा अदगी रैप अदगी ड्रग अदगी अदुंबा मखल मखा क्यागी खोगी केस लेबा अदो केस ति लोइद्रिबा पेंडिंग लेबा अदुगी क्रिमिनल केस लोइनरिबा अदुनी हाइदना मखोई मसाना खोगी एफिडेविट होइना इलेक्शन कमीशन पीबदा यावरिबा नंदकी मयामा कोई असेंबली तौखिबा बिहार तौखिबा कै तौखिबा मयामसु लोइना यावरि स्टेजदा अदुना खोगी कनादन वाकतुइसे कनानानु होंकदुइसे काइसी खोई खनमिनबम चंगे अदुना राम राजा हरिसी राम दु फबगी वरमगनी रावण राजा वर्गदी रावण राजा के ओइबा लेफम थोकपद दुम मसाना थोकम थोकपद दुम थोकपताबनी मरमदी अमोट पैसिंग द मही केसे दुम लेबताबनी अदुना इसिंग जे फबम चंगे सिमा सिदा खोई रोल से हम दरकार लै एनीवे खोई डॉक्टर ना वहाई अमनी मैम थमिनी थैंक यू आइना खितंग कमेंट हाइगद्रा आइगे ओन थिंकिंग्स नि मैम यानिंग दब सुयाई सिदे खोइना ड्रग की बरमदा हंजन हंजन खनबा कांदा कोई रिपीटेशन मैम याव है से हम चुम्मे बा को द कनानो खोई द ताबिरी 6 ने हाइबसे हान मुन खनबा मसु चंगे दो खितंग अखोइ द सुसोय बसु लै अदा आइना थमनिंग बसे अप्रोच से अखोइना लैरिबा लम अखोइना पोइबा लम सिकदनो अकी सोशियो इकोनॉमिक कंडीशन ना करिनो से अखोइना हेल्थ पुसन जरके को आई डिफेंसिव ओइबना ते को खनमिना सेबा अखोइ हेल्थ सिदा दुकी मतिक प्राइमरी हेल्थ सेंटर सब सेंटर दु मैम लेबा अखोइ हुजिक डॉक्टर चामरी हेन वैकेंसी लेबा नर्स लिसिंग वैकेंसी लेबा हापतेबा अदुना हेल्थ केयर सिस्टम से पेरिफेरी लेवल दि ऑलमोस्ट माइबना येंगा लेबा ड्रग की खक्ता नते हाइजबनी को हसे अदुमा पॉइंट अमा थमजर आई मसी आई सौगचब नते को फैक्ट तो हमसे हाइजबे वाने नंबर 2 दा अखोइना याम एग्रेसिव अप्रोच सम तौबगा यामना पॉजिटिव अप्रोच सम तौबगा करमना हेना प्रोटेक्टिव ओइगदनी हाइबा पोटसिमसु आइना सुम खनजैबको अखोइना पेन दब मैम से हुजिक होय मॉडरेटर थंबी हंगनिंग क्वेश्चन दि लिसिंग अमनि खुम्बिना मिदि कराम याउदे तौनिंग हन तौहनिंग थबक्ति सुग याम यामे अदुगा तौबिरक्ते थूना तौहनिंग पोतुसु सही अहु मरि नमसलगा थंबी कनागी मरालनो हारगदि अल्टीमेटली इट बॉइल्स डाउन द होल कम्युनिटी की एटीट्यूड मागी वर्किंग पैटर्न करप्शन अदगी मागी नेपोटिज्म असिदा दुम अरोइबदि बॉइल डाउन तौरे एनीथिंग अमा ताइबिउ नेको अदुनदि आइगी पर्सनल मोटदि अखोइगी साहेबिबा इमामना हायबदो ngasimak hayengmak tawya ba thabuk si karino long term plan amasu tawsi na haibdo yam yajaninge ba ko akoi punsi siam limited oiba tawning ma thabak na lising am oiba adurgadi kai tawtai any change must start from myself ai isa na change tawba haudragadi mana du torte haiba targadi अखोगी गोल से लापथोखिदोइने कईगनोबु अइना मदु ngangbada lawda khanbada changi matamdo positive oina masima correct hoba masima chel hoba masima chong hoba haina tawragadi kanabado ondoine next question se tumaina chahi kaya tawdana labani phone sungta taraktabade अखोई sauningakpani haiba masisu 100% chumeba aduna de अखोइना tawba matamda अखोगी माइके ani da haitare अखोगी tanbam thokpa demand su leptana dum tanba अदुगा अखोइना तौहम थोकपा थबकसु लेप्तना दम तौबा अइना लुपा लिसिंग अमगी थबक तौगेन खनदो अइंगोंददि लुपा 10 खत यावरेबा
lupa tarai thapuk se adum hogot pa adu lising samapan ngal mokta do piro na dum haiba adumaina akoina side by side akoi loinamak na responsibility lauraba adu orga di akoi si kitang lairaba lam apat palam si su kitang sangsin biya ga drain khale hojik phane am di changsale akoi gi CBO sing na NGO sing na law kan badagi adu law si su law si adu akoi de su correction khara tok si akoi de su asoi ba dum lei ba akoi na uzei ba ko akoi isa mak yauna aduna mana ngasai thambi ki ba harm reduction ga total abstinence ka gi lan si de akoi side da na te ba is all over the globe ni aduga India da su akoi central level gi meeting ka cha charure department ani si merge tok si natraga at least yanabam pork si khot si mayam si hoktok nei adu mai gi kano si manada banina masi hauji bhaudi ngamdri adu attempt de kyarak togre ko masi se aduna mukhoi togjasano akoi side di machin tongba NGO leiriba CBO leiriba singsina akoi na hekta hause ba movement se adumaina hairak pa mi singdor aduna te animak si side by side akoi gi basket amada yawba treatment armamentarium mayam do haidi si oina tobusai si oina tobusai si oina tobusai madda khwaiding hena chana badu karamano khanbina si haibana hena phaba e mana du haibu lan bani mana haidu chumda bani haibagi mahutta nangi tanja sidadi ham hena fani nangi mawung matam sidadi rehabilitation center da thambana hena fani adu nangi matam sidi nauri banina detox kakta tawraga yani haibagumba adugumba ma thamhanjaningi ado aina mayamda ai isagi mot ni ko phamjari se lalamba yarsu adagi yaning da yarsu ngakpi ganen khanjai adu aroibda mayamu thagat pasima dai thamjage thank you very much solution to ai ngasai comment to sangman greba suggestion dai na kano pada je policy ju implement tawdore na protocol to is related across no bueno mate practical no approach la lagi di criminalization la putih pada lagi ne similarly Manipur da semua ini legal discretion commission do madu kita ada apa isu commission nama le aga club na kana bukan ke police na anak bukan ke puri deh na expert ya madu da lain na let the individuals decide ham ini senjata na di market ke lain do commission nama tak kano yang pasal kano ne to recommendation tu koi proposal dah apa yang na ba atau matang gis dia koi matam zule selektra ni na koi aroi be speaker oi na ada mayam nasu koi yam toy nasu adum unabira mani adagi chimfabu pubira mani na khale do koi gi yam na sang na soi lo ro ni khale koi matang gis di mayam nasu yam na popular su ba ming dang ai di sakti hana khangjar de koi di loi khun ba ming urakan da khangjar pani ana mongjang abiram ko joint director max na isai wafam thamina ba ahan bamakta da moderator bu thagchau phongdok chari lona dais selection miba resource person sing aduga ngasai dagi awaba khang kanda phambiri ba mang da lengsin biriba tongan ba organization gi represent tawbiraga saruga biriba pumnam pusu ai nei ikok non ba phongdok chari treatment ki portion sida ni ngasai dagi khoi khana raiba drug treatment gi area sida kanana kari lo ba ge max na kari role lo dige social welfare na kari role lo dige rims da secretary department na kari role lo dige tongan ba mayam ma khoi khana gre ultimately di ngasi khoina one day consultation to riba drug menace in Manipur hariba sigi taseng na objective hai taragadi problem mayam di mang da lere masi mayam sing subsal laga aikoina mamang da thokiba thodok mayam sing sidagi kari pusala kandadi Manipur da taseng na tungi mirol si kalhobe aba lambe na ma khoi sengbat minaba yagadagi haibasini masida akhoi maikai kayangtagi akhoi yengnagre Manipur da taseng na akhoi gi research ki oiba pot wat pagi awat wafam mayam thamnagre tawri ba thabak sing se man power wat pagi paisa wat pagi ngasai makta moderator ne am to haibase paisa gi backbone si yawdradi yaroi habagi masi mayam sing ai khitang engon da pibi reba minute kunse ai yargadi minute rang da lotion bangam na hona jage maram de kayam kanda sum hanjan jan tabi ba wahi su so yarum be ai madu mayam do ai kakta charaga ngasai imara mani na hai ba wafam du dai pusan jarake ngasi heng da tomine ba ya thak si kari no se tawdun la since 1990 aitagi Manipur State AIDS Control Society hek form to badagi akhoi Manipur State AIDS policy hariba policy se masigi khuthang da harm reduction haibasi implement or kana public health approach da drug users sing injecting drug users sing se masida ICIB sandokpa
मोइदा हेपाटाइटिस संदोइबा मयाम सिंगसि लेफननबगी various activities kaya ama अखोई पांगथोक्तना लाखरे मयाम लोइन खंगनरबा ngakten ngasaisu yam panbigre ngasidi needle syringe exchange program torokpadagi manipur HIV handarakpai sangse yam vivid example अखोई dalere from 76.9% among the injecting drug users HIV prevalence lerambadagi hairisi 1997 da hairiba matangi next year dagi Manipur State AIDS Control Society na harm reduction method chi palakanda needle syringe exchange program implement tawra matung da tapna handarakna ngasidi 2017 gi aroi bada tawkiba HIV sentinel surveillance ki matungina 7.6% da handagreb aduna takpadi aikoi karigumba policy ama fazana leitargadi policy du thawai yauna implement tawminaba ngam targadi hairiba mang the tariba issue do madu solve to bunga mi hebse masi Manipur State AIDS Control Society ki haukiba sahi almost hauji fawse sahi kungani thoi sigi manung da lokhat kiba activities mayam singsina madugi sabchaba evidence orabani ayamba organization soidram ki max ki report singsi pabira kan soin khang manen khali but still I khoi drug users population se it is on the rise problem this in ever अखोई ड्रग चारंबा ड्रग कापंबा मयाम अखोई हुजिक फाखरे खरामना लेखिदबा यावरे खरामना स्टिल ट्रीटमेंट चथरी करम ट्रीटमेंट दा ngasai social welfare da leitaba max ki program makada hospital amasung NGO mayam ga tie up torkan da chathariba OST opioid substitution therapy karamna buprenorphine haiba tablet sinai karamna methadone sinai ngasai doctor na panbira me Manipur mafam mari khaktang hospital mari khaktang da methadone sinari adu buprenorphine haiba hidak stiam safe oiba adu hidak am oibane na khoi hujik Manipur da tongan ba government hospital amasung NGO sector punjalakanda mafam nifu nithoi da hujik akhoi implement tori yam phajana su success hoi hujik more than haiba buprenorphine se more than 5600 hena mi sing se treatment chathara lady another methadone da nearly 500 amana hare aduna choidram ki akhoi se more than 6100 muksidi hujik treatment da drug users sing se alternative treatment da pora kan si da hujik Manipur da HIV thingnana ba aduga hepatitis thingnana ba gi adugumba gi activities ma'am sing se max na satharin lai hujik su akhoi gi mang da urei ba poti drugs na sok ta medium ta laitre Manipur HIV hogalakpa matam da hogulakki ba su drug ta gini syringe share tawru ba da gini drug users marakta ngasi so mu tongan ba drug makal anobu mayam sangai na ngasai mang da thambire WY sina sok ta ba angang leisalatre nupi leisalatre nupa leisalatre even mase akhoi gi samaj gi part ama oiriba MSM transgender population moi marakta ngasi sugumba drug sing sigi nisa sing sigi sina ba se hore ngasai doctor su mamang da thambira me Manipur da hujik fidu female injecting drug users ki project mafam mari lei India gi ne taret khaktani leiba India gi taret leiba sigi manung da Manipur da mari lei hayang hang si moi Punjab ki team am la ke amte yeng jarage kamai tro kan fidu sing se manage to ge kamai na noi overdose kamai na manage to ge Manipur de yeng ge na tro kan moi team am la ka dori doctor yauna moi gi tongan ba NGO gi mi ching yauna kari gi no hai ta di Manipur na kai do gi mafam ama kanbanga mino haitari because of akhoi gi state AIDS policy 1996 ki October ki tang ahum da pass hokiba hairiba policy ma sima phajana akhone implement to bang amdai ne but yes mamang da akhoi hangirak pa wafum da OST natraga atai center even ART hairiba center sings da akhoi staff wat pagi problem leito nati stop hap nanaba honaba se Manipur da ngasai mamang da su question to bikre hap nanaba target kiba proposal se cabinet approval loading eda committee of officers mathang mayam sing se pass torga cabinet approval piragan lorak pa kan da di fund city state ki fund natam ni na center na handakti fund ki problem lere aduna nang mi hapong ta lep khonum haijala sumaina sigi marak sidista akoi struggle tora lakpani ado ai angtang sengdok che ke akhoi kandan nga sa hegi bda hujik akhoi OST center de staff mari legada mafam khara staff ahum di lere doctor nurse aduga data manager ya maruena aduga counselor ki role se hujik nurse ta akhona adumaina nurse amasung data manager da marak ta adumai trokan laholi adubud doctor yam dedicated or doctor yam yawi mam de kainobu OST center se
pung tara dagi hang basina nungthin ki pung ani phong maruk sida yamna counseling darkar leba mi meyam sing se matam moi ahum sida yan thongna adum sinar ga lai aduna yam success hoy handak su covid manung se ai taseng na tam jage Manipur State Pest Control Society na lawriba akhoi drug particularly drug ki Menace ki marak sidista mapan dagi lakpa akhoi ki traveler mayam sing se ki tongan ba akhoi ki quarantine center ma akhoi Manipur government da haijar kan da akhoi mafam do akhoi ran toy akhoi triple IT Mantri Pukri da hari mafam si ran tor kan si da akhoi mafam du da ki phang pa experience akhoi volunteer sing sina torok pa activities mayam sing gi akhoi su learning ni covid manung da kamai tor kan da akhoi drug ki problem le mi matri to ga da ke se problem se amta manadab ni na ngasai makta da haibu ni you gi problem na ma lakani drug opioid ki problem na ma lakani adumain tor kan da akhoi se madu ki experience tu da gi suddenly akhoi se Sandel da tholok pa problem Chura Chanpur da tholok pa problem Ukrul da tholok pa problem mayam sing se akhoi adumain tor kan da tackle to wangam jaki ba jorang na punna mi 172 si akhoi covid manung sida akhoi na sigi quarantine kanu mafam sing adagi covid care center sing even ikoi kui ringanang nahan gi wani thawal gi kanu da covid care center manung da adumaina drug ki problem lerpa mental ma da kare thare aki ba kai do ma drug to phangtram ni na hairiba covid care center sida adugum ba thodok tholok pa kamai to ga da ge se akhoi gi volunteer sing aduga akhoi gi loiner ga chamina riba max ki partner enjo mayam sing si trokan adumaina solve to ga lakchabani even sigi manung da withdrawal management da gi handoktra drug akhoi gi maru na covid ki lockdown manung sida police na phaba akhoi gi SOP thugai bagi niyom thugai bagi phaba moi kasadi leiba mi sing se masi bau da khona akhoi gi withdrawal management gi activities mayam sing se police kasadi manung do bau do akhoi kan to mateng pang na hone sumaina akhoi si tawba ya badi tawrga la but still akhoi yam problem si kai nobu ngasai haibuduni akhoi ga work to minari ba other agency mayam sing sigi close coordination por pase masima still award from the ori akhoi khangi drug rehab center da ngasai hai gi do chamri ga kun kunthra se thahama de treatment tawri adui manung da akhoi na ujab se numitra wani ma mana kana detox ki period ma legre khara magi rehab ki stage lak pa matam sida karigumba khara akhoi na poktak pi horaga di ma se mai mapun sida HIV sangdaba hepsi sangdaba aduga drug overdose siandaba yani hepsi udi ureba tawdabu masi kamaina chip in tawna gadage ani si kamaina close coordination por kadage se masi yam chauba adugumba kainom khangmamdi center da haita su ministry amamni Ministry of Social Justice and Empowerment, Ministry of Health and Family Welfare, Ministry amam tongan panina hairiba program se akhoi ngasidi akhoi na uriba poche kainobu thamada mi chamri ga kun se masigi marakta relapse tar kadu mi si kayano soidram ki kan toina pathok bi soin khang manin khali relapse se is a adum phenomenon amoina leibani na relapse taratring aida ma kamaina relapse prevention gi wang natana relapse tabana mitama se overdose la kan siba thodok relapse tabana mitumuk da OD sala kan siba gi thodok se leigrani yam adu tadi OD satana bagi loina ma se atopa facility like alternative treatment magi wakhalda phana yamna hairaga su phararoina khalaba midudi akhona tapna akhoi alternative treatment opioid substitution therapy OST programs da kamaina pusalpa yaga ge se masi soidram ki hairiba social welfare ki sathariba program gi siga Manipur State Pest Control Society na sathariba program siga ani se akhoi collaborate taunaragadi soidram ki adugumba gi pochima ai treatment ki portion sida soidram ki ai kanba soidram ki yagadain khali more and more ekhoda yam kana maru orsi kai nobu safer practice mayam sing sai khoi takpi bayam da kalai loina ekhoi various IC materials share tonaba yam darkalai rehab center sing da so HIV/AIDS ki maramda TB gi maramda hepatitis ki maramda fazana therapy ba fazana moida khangan ba pahan ba moigi lairiba matam 24 hours sing manda moida lebi ba matam sing sida aduguma mayam sing sai khoi tambi ba yam da kalai ngasai fazana mamangda education gi isinau sing lakpiramba assistant director amna su panbirame hauji hoglei bangang sing gi issue se yam chawena still akhoi mafam kharada OSC center kharada hujik se nako gi guideline matungin di sahi train pan yogdradi OSC pijagano haibni adubu
पेरेंट्स सिनबदी पूरा लाए उपाय लेते मासे नोई नोई हिदाक तो मधु पिजबियो अदुगा सुमाय तरोकांददी खरा अखोई से इमुंग मनुंग से खितंग शांति लेगदो माले इमुंग मनुंग से थोइबा क्राइम मैम खना चाइनाबा फुनाबा केदो लाउनो मैम सिंग अदुना उपाय लेक्तदना हुजिक से मसागी पेरेंट की कंसेंट लौर कांदा अदुमाइना हाइरिबा सही ट्राइम पान सुद्रिबा अंगांग सिंगी मरकता हुजिक से याम चेक्सन ना हाइतारे याम चेक्सन ऑब्जर्व तरोकांदा अदुगुम सिंगसी ओएसटी की ट्रीटमेंट से मसी अखोई फंगनबा अखोई होनबा होरे करिगिनोबु ngасai mamang du sai bigre Manipur da sahi tarani thoi suba angang dagi drug amana traga amagi ni sa amana tra amagi sinaba hore se Manipur gi oina ekoi mamang da AIMS na tawbi khiba National Drug Dependence Treatment Center AIMS na tawgiba survey ama da haiba se 34,344 injecting drug user leire na hai adu 1990 da matam da Voluntary Health Association of Manipur MBC na survey to ki matam du da di Manipur injecting drug users se sarong na listing try pan mukta gi hen de haibani adu how ki chai khare sida adum hengalak na ngasi di 34,000 leire na hai adu na takpadi still Manipur da drug si sum sina rakanda hoi hauba matam da di jingba na traga thakpa horaga su tamna injecting presta adum tamna lai haibasi di khange but comparatively aina ngasai jab do 1997 da among the injecting drug users HIV ki prevalence 76.9% le rambadagi 2017 da haidi sahi kungi matung da di hojik Manipur State S Control Society na 1998 gi implement torpa state S policies na maramor kanda ngasi di prevalence only 7.6% da handare this is a great achievement aduna national average si hojik lai si 6.2 ni national average da Manipur ji 7.6 ni akoi still we are trying akoi soidnam ki ngamgani haibagi asasi ma thami tawadabu ngasai kayong kanda akoi tawriba activity singsi ngasai mamang da haigi din fan matam chana pb bra khot pi bra phajana yengchan bira man power phajana training to bra khot pra sugum issue mayam kha ngasai mamang da su thambi gi phajana note toxin jawre aina haijaning badi akoi tawgadoi thawak singse ekoi commitment ama yauna ekoi tawminaba ma changi hauji su ekoi ngasai haibiri budumaina ekoi revamp strategy ena anouba revamping strategy ama lokhotchare hairiba revamping strategy sida ekona maru oina hauji karida emphasis pire agebu peer led intervention haibasida peer educator manaba makalgi adugumba miyoi singsida tarokanda ekoi peer led intervention se ekoi hauji paikhalaktan lae aduna maram kana hauji drug users singi marakta HIV handagre hepatitis C handare but still thok tabdi nate adum thokti thoi adubu Manipur State S Control Society na tawribati ki manungda HIV control tawba haibani na drug users khakta sunataba female sex worker gi issue lei MSM community transgender community gi issue lei adagi long distance truck drivers singi issue lei migrant worker population gi achauba issue lei migrant population se hojik so adum covid manung sida ekoi moi gi marakta HIV thingna badum still chathari problem leibani na kainobu migraine on lakpani na aduna migraine ki marakta HIV thingna na bhona base still ekoi leptana adum chathai likewise hojik si covid ki situation si dege ekoi no feel tor ko poche kainobu ekoi Manipur to hingmineriba samaj da ekoi kunai da hingmineriba mi amoina ekoi gi MSM natraga transgender population gi brothers and sisters mayam sing sisu moi gi damta kari wali gese moi deng si kari ano problem thola gese ekoi thibam darkar leiren khale maram di kaino Manipur se ngasai su haibe female injecting drug users moi gi su tongan be issue mayam le unwanted pregnancy mayam tholok pale positive oiraba female drug user du karai da magi child delivery to gada heavy question le sumaina HIV AIDS ki thengna bagi honari ba issue mayam sing si gi marakta ngasi di Manipur se drug ki Menace sidagi ekoi punna ekoi conminasi hai taragadi tongan ba ekoi activities sing ekoi changsin minaba amaga coordination porangna bahona ba adu galona na national gi level da su Ministry of Social Justice ka adu ga nako ga mamangi 2019 da ekoi technical round ama consultation ama stakeholders sing gi tawgre Mada luckily I should Manipur represent or Kanda Yaugari coordination khar porokagadi, I yaro have say at the same time Hariba model si
aibou haijo hai tar gadi Manipur se drug ki field da mangjin thar ga lakhibani hojik su still Manipur dagi tamba lakpa se adum lepri aina ngasai je tang kuntare ta timama Punjab sung Delhi ki timama la kan Manipur da yenga dori overdose noi kamaina manage to ke luckily akoi 2014-15 da Manipur government lupa lakh tara mari khak thadok pirak padagi madui duna khoi hariba naloxone hai hidak se chai guding leptana khoi watna Manipur ki hospital kun manga aduga khoi NGO mem NGO dadi masa ge na khoina emergency ki fund macha ma hapa sidai torokanda NGO singsina dumaina kallaga lakpani hoisu even nook and corner jiribam do ogera natraga ukhul do ogera kanu do ogera khoi singha to ogera everywhere khoi naloxone si khoi walhandana baina khoi honadna dum thamna lai adu marakta hoi khudong chada thogdo khara thobal ge wafam kara khara kanona pukhat pi hibdo ai thengna jawi tasengna hariba hidak si khoi leitabadin te hospital sida moigi kano sida adum leibani tawadabu covid ki leiriba panic ki oiba situation sida kana na sangjil kanda ma se hidak si kapu gadagi haibagi ma covid tu test togdabni na adugum bagi issue mayam sing marakta adugum ba activities mayam ma thogdok mayam ma thokibadi leire tawadabu aina haijening bade khoi ngasidi khoi Manipur da not only HIV AIDS ki plan tok jaraga ngasidi khoi khitang kahe tare nahona na public health approach masidi sida changchel laga demand reduction ki leriba total abstinence ki pochga collaborative model ma khoi semaga masidi khoi thab onthok minesi madu oitar gadi Manipur se hana dagi su state ki AIDS policy semdana drug users markta khona karigumba ahongba khara porpa ngam khibadugi makha tarakpada ahenba aina khanbada miyam gi yamna mingset porpa yaba attractive oiba pot ama oinen khali aduna 3.5 collective na khare hen initiative lorga kamaina akhoi se mayam gi policy ma khoi Manipur dagi tamba yaba adugumba collaborative model se akhoi ground akhoi try tongna bagi adugumba policy ma akhoi seminasi hojik 2011-12 tagi akhoi hodgo akhoi Manipur da paksana OST ki program se hora kandadi hoji akhoi ufang se HIV transmission akhoi handagre overdose nongmada thomba siramba dead cases mayam akhoi kanbang amgre adudagi hendokna akhoi crime mayam thomba huran chinthi ki karigi crime mayam sing se paktang na akhoi even cycle da adagi kainoda Senapati town da matam du da drug users sing ki marakta thomba petty thefts crime mayam sing se handarak pai kaino mayam lere madi marakta amuka hena nungai ri among the fidus female injecting drug users marakta HIV positive oibe chang se ahan bade wangami hoksiti akhoi moi marakta OSTC bipron sinner kanda OSTC pizare adu bayam bana moise mithadon gumada porpade yam masing si yamdri khare de akhoi try tauri Churachandpur da try tawi Imphal da try tawi mithadon da pusalakna bhona se ado ngasidi fidu singi marakta soi khana OST implement tawdagi direct moi door step haitare maduda yahonba ngamnabagi activity se lokhatpadagi hojikti akhoi fidu gi marakta moi unwanted pregnancy guma thomba adagi other related kaino mayam singsi handarak pagaloina na akhoi hoji ubang amise akhoi moi gi sexual practice ta ngasai paisa yam ta lakanda yam kamna honar bado sexual practice ta nemdharak pagi pot mayam singsi ubu phange aduna last di akhoi na ujar se OST se is also another karetar abstinence porna bahona bada drug kapagi masing handana bahona bada yam kana ba pot amakhak oibanina masigi model singsiga lairiba demand reduction strategy gi model ani se masi combine toksalagadi akhoi soidana maki Manipur se angtang karetar national average dagi akhoi handarakna HIV ki problem drug ki problem mayam singsida akhoi punna ngathok midam ngamne na khanjai adu still hojiksu akhoi OST center se akhoi se hospital khakta da natra NGO khar khakta da confine to banate akhona satellite site ana manung hanjan mafam kachin koye yongna akhoi se even chakti karong hairo natraga singhat hairo yamna manung hanjan ba adung mafam sing akhoi satellite center hojik kunma thoilei sumain tarokanda akhoi program se akhoi expand tawjari adugolona na Manipur se angtang ngasai da akhoi professor lenin hairamba drug free haibdu di immediately oibang amdraga suona haiba concept se yamna immediately oibang amdra su akhoi tapna harm sing se minimize torokanda angtang di
Manipur se ekoi HIV AIDS ki khaya ta ki kalhona ba tungi future se drug na mangalak pa ta ki kalhona ba ekoi punna lemina si hai ba wafum khrasi ai thamjarga matang sida tension jari ngasai hai baduni stigma and discrimination sin maram oraga nupa macha ogda nupa macha na drug chare hai bada imung manungna mapan thokidana ba khangandana ba even makhong da thori na pullaga phudna warakna leiba matamne stigma sin maram kanda aduna hojik nupi macha da WI gi issue se hojina WI hai ba wani mamangda so many ko adugumba hotel da canteen da changang da kanom hapsala thai kholi so many yam leigre hojik madugumba nupi macha singse akhoi moigi da makta paktak na sugumba program haibam de akhoi lokhate tawadabu hairiba nupi macha singse akhoi na counseling tawnana ba refer tawnana ba aduga hojik ngasai mamang da su Dr. Lenina thambiram baduni akhoi NGO sing partner NGO sing sina sugumba nupi macha singse karigumba thengna ba taragadi hojik parents single na wari watai samina ba aduga loina akhangba doctor singi manakta pubira kanda refer to bira kanda layeng basi si thokre even akoi some of the nupi macha khara admain tar podi phara kanda akoi na model loina ma sine peer led education to hunabagi admain tar kanda sembat pangang nupi macha akoi na identify to balai yamsu moi sing se akoi na adum like so yam pharami even NGO gi activities is adudasu share to holi at the same time issue lak pakanda mana oina dil to honba nupana dil to budi nupi masel dil to buduna hena nungai jone even doctor da haidok ning da poto moi masen odi haidok na re pot mem sikse aduna sugumba se khoi digi center sida sugumba thodo ama thengna re haidi akhoi NGO masen gi marakta su akhoi amaga refer to holi ultimately doctor tanai ko sumain to ka sida khona doctor singi marakta su fazana khona understanding laina ba doctor ngasai professor lenin na haram bada mental health leiba doctor kuntare leira sumi amani dei hende hedo yam chumbo wafam ne tasengna angang singsina su madui manakta chalura kanda nungai te haibasu dum yawi chalura ga nungai hena feedback pirak pasu yawi adumaina adugumba thengna ba angang manipura hoi masing budi yamdri khutekna akhoi pabadi yari farak pangambagi kainodi leire hebisimti proof tawre yare ko thank you aiju wahai aman intang harga ai losinaba ai tawjage ai maiketagi ai maikete ai moderator oi besgi magi position si dai hajata hojiki aroi bagi question si dai da aina kitang mari lene na khanbada khogi mental health ki magi care act aina ma hojik lairisi masi implement aw matam da yam yaw na khalle sida yam yaw maram di council to khogi education department su magi counselor sing mental health counselor sing education gi institution sing da hapagi mogi su dum lebam thopadu soine leram gani maram di counselor si loi dhaka lai hojiti mental health gi counselors nupim zada na te nupi achobi dasu adagi nupa achobi dasu loin bakta mental health problem si di MLA dasu mantri dasu masi yam dharkar lai haidi hoji mayam adum uri duni
हंदक तौनबदगा इलेक्शन तौबदगा अदि मंत्री ओबदगा हाइबम थोक्तबदगा हाइब खोप तौरी मैम गसी मसी फजन अखोगी अखोई मांग द लेंजम बिना बखोई डॉक्टर लेन फजन खंगनी बा सिगी लेना सिगी लेना सिनी गाइज मोदी फजन मोय कैटेगरी द पुसला पंगनी बको अदुना मसी लोन बसी दरकार लेरबनी गांगजरी बे इसासु दरकार लेरिनी अदुना सिगी सी मेंटल हेल्थ का याम मई लेना पोरप अद चंगलुरगदी फनगी वासी त मई लेना ngani पॉलिसी का फन का अदे पॉलिसी लेते हैं ना पॉलिसी लेनु हारनी पॉलिसी तो लेना मनी फन यारमोय टूरिज्म पॉलिसी लेना मनी अदे ट्रांसपोर्ट पॉलिसी लेना कल्चरल पॉलिसी अदे तुम हेता हर रोगे तो लेना नेबको अदुगा तसेन मकी मागी पॉलिसी दु इम्प्लीमेंट तौननबा फन दुदी यारमदम अदुबु स्टेट एड्स कंट्रोल की सोसाइटी की गसाई कोई केनो हाबिरी दुदी मणिपुर की एड्स कंट्रोल की एड्स पॉलिसी की मतंग दुदी खितंग अखोगी मागी बजेटरी बैकिंग अमा लेहोबदो सेंट्रल देजु खरा मागी मटिंग दु लापगी ओरमसु याय मदुन खरा ngam मने हाइदना हाइबिरिदो अदुना फिल्म पॉलिसी की हागेरा अमगी हागेरा अने हाइजगिबदो कोई फिल्म पॉलिसी मतंग दसु लाइट रेडी लेरे लाइट कैमरा नो एक्शन ने दो नहीं एक्शन तौगदब नो एक्शन द अयाम पॉलिसी लोई ले अदुना सिगी अखोगी पॉलिसी सेम हाइजाइदी हाइबसी इकाइबसु फावे मरमदी हाना लेबो पॉलिसी लोई ता लोई ले अदु मनुंगदा इंडिया पुमगी ओरबा एगेस पॉलिसी बोक्ता अदु ngसागी कोई सेमिनार तौनबी टॉपिक ओरगे दुम लेसिन अदि माय डॉक्यूमेंट तो सुलेते इबम तो सुलेते कैम खंगदे कैनो खंगदे को सुम सेमिनार तो बखत द चंगी पैसा आयोरमन हाइदि सुम टॉपिक थीबगी सुम नुंगाइबगी ममिंग पनबगी ओइन तौ लेरे एनीवे अदु आइना सिगी सिदा कोगी नेननिंगा ओबदी याम लै अदुगा कोगी तानानिंगबा अदगी कोगी एक्सचेंज तौनबगी याम तंगाइ फदबसु याम लै अदु आइना इरो लोरकपदा आइगी मोतगी आइना मयामदा थमजनिंगबसे कोगी बजेट की मरमदा कोगी लिटरेसी से मसी याम दरकार लै मरमदी सस्टेनेबल डेवलपमेंट गोल 33 से मसीगी से इंडिया दा मसी फुल इंप्लीमेंट तौबो मतमदा फुल इंप्लीमेंट तौबो मतम संगदबा लुपा चामगी मनुंगदा लुपा मंगा देहन लेती है मौद्रांगा लेती सी याम ngana pihram ni ko moi estimate object मैम तो मैम याव फिगर मैम आई हाइजर अदा अदे मो अखोय समन ngasai डॉक्टर ngasai हाइबिगिबा लुपा लाख 3 हाइबर कनो पिरकपदा यामना अखोयगी मदु हिदाक लाख तक लेद्र मैम न मिटिंग पांगिबे नुंगाइबो फावबदो पैसा जे कितंग थबक तोबो कांबुददी कितंग पिरकपदुना थबक याम पुथोक पयायबो अदो मयाम ngakani handaki chahi jigi अखोयगी अनाबा ख्वाइदगी हेनसु मसिंग यामसु येंगिबा रिम्स से रिम्स थादब भारत सरकार की अदी रिम्स थादरी पैसा भारत सरकार थादे मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मागी बजेट की डॉक्यूमेंट से करमाइन तरुकेबु हेक बजेट पुथोक पैसे खुदक मोइद कापने कापाइदे इना कोई फोटो चिलरगा आई थाजले अदो मोइ ऑफिशियल सिंगे करमाइन तोगेदा रिम्स की बजेट से दगी थाजा भरेउने रिम्स की बजेट से दगी रिवाइज बजेट की हंदकी बजेट हंदकी चाहिए बजेट सिदा लुपा करोड़ चामगी मथ कथरिबा अदुवा बजेट एस्टिमेट ने लुपा करोड़ मौद्रांगा कथरिबा योने असु लुपा करोड़ मौद्रांगा से क्या जामिनो लुपा करोड़ चाम से क्या जाम समदर लुपा लाख 3 मरी न थबक तौरिने अदो मदु न्यूज होगिदे पाव होगिदे अदुना आगी वखलददी होजि सोशल वेलफेयर की दसुने आइना बजेट कुमने यंगजे हारिसे आयाम माइते मणिपुर अखोगी ओल्ड एज पेंशन लुपा चनी पीरिबा अदि समा पीरिबा पृथ्वी मफम अमद्दा द पीद्रबा असि तसेन मते असि उरगा कप्पा तसेन मके अखोगी करी जापानीज न सिदैदा अखोय 303 राइफल उबदा कप्पेदो कोल कप्पेदो अदमाइना कप्पा यारबगी चांगदु द पेंशन पीरिबने बसिदैदा लुपा म हपंगम द हाइदि अदु सेंटर की पैसा ने स्टेट की दगी लुपा चांग पीबो ओरमाले अदगी अखोय विडो की पेंशन आदल पालिसिंग अनि अनि चांगा अहम जोनखरे अखोय सिददी अदुसु थागी नते सही को पुंजल पीब याली कनो पेंशन का हैगद्रा अदुना अखोय तौगदबा याम लेरी अदगी होजिकी अखोय कनोसु यावबिरदुनी होजिकी मणिपुर स्टेट वुमेन कमीशन की सही की बजेट लुपा लाख निफु गतनी लाख निफु दुदी मोगी कारमगी ममने हेलंगनी अखोय ब्रांडेड कारमगी ममने हेलंगनेबा मोसि yang warangani ba aduna thodom thokpa de ta chapang mo ma tro pasa yang wai ba aduna budget siam da kupna khoi ningsam homchangi maramdi sustainable development goal khudi makse budget yaudna yaro ha bese masi puna mana khangbo wani ana budget to krai de lakto no phanje krai de lakto no adi covid matam ne karom de mulak dori hojik Manipur state government kisu agba phangna phanji leitre paisa leitre aduna hojik takpa ya ba kakthare austerity measure mayam tawre maduda chaw so health so mani dagi ngasa habiri ba substance kogi abuse
hana adugine na khoi leiriba vulnerable oiba group sing se masigi awaba sisu hengal oi haninga leite aduna sigi matang de khoi khara kupna mu kitang khoi detail oina informal oina haitare masigi khoi gi sinata khara hena kupthana tana tikna ba yaba makalgi adu makalgi khoi workshop na singba makhata na khoi gi sigi 3.5 collective na tobira kanina emadu ya sa tawjage loina ngasigi yam tiana su tiana ngasi khoi de nainari si yamna effective oiba adusu covid matamni khoi masigi magi SOP ngaga su makalgi mifam to ba kaisam arrive na tre hoji matamda adu masi ngakna khrange khoi ngakpa yabadu ngakna nga akanda masi khoi yam mai pakna to busi dam ta khoi nungai jabadu agi ma ke su phonduk chari loina na khoi ngasigi mang da khoi learned scholars sing aduga experts sing mai magi yam phasa phasa ba koi wafam adu yamna thought provoking oiba aduga hojiki covid matam sida anoba yamna koi gi puning loksinga oiba loksing oibe aba wafam mayam thambi khiba madudagi khoina recommendation da hapa yaba wafam mayama puthopi khiba madu makhata na koi gi organization su makhata na kumna khanabiraga sendok sin tobiraga amuk makhata na phamai dangai phadar balera sum phaminaraga madu koi sho na koi gi recommendation khara disodna thoka ning khali yamna pro people oiba hadi inclusive oiba sustainable oiba adu makalgi short term aduga medium term aduga long term ba mieng dagi suishoidna madugi recommendation to buda yam mateng oge da ba khangi to bikre adu masi ahu bane nai thamjage maramdi koina khanari si loibe nate masi makhata na khanabagi tangai phadabadu leiri madu soidina koi simbi langbiri simnasu madu loksan bigine ne khali ngasi damte agi market gi agi masina koi losanba wahidu oijage aduga mai pakna pangthokpa da mateng pangbi ba punopu amuka na thagat chari thank you ani subo session bu mapung phana singbi khibagi damak moderator amadi resource parcel singbu organizing committee mage degi thagat pa phongdok sari closing session asida kogi brief presentation of recommendation haiba sida kogi maibam joges co convener the 3.5 collective pu phamasda lengsin birangna ba kausin jari session yani Hey, ma'am, ya log jeraga. Koi ngasai ayuk tagi khana rak padu da koi na sum khara maru eba khara sum koi na sum note option jabane. Ado note to rakanda ma'am speakers ma'am ngang gi ba dagi koi khana ni na ma'am do yum phom mo raga da taruk khak koi na point taruk khak koi na recommend to na ba Pukacare maya mantang yaragadi natraga semdongninga gasu adum comment to bibiraknaba ya nambagi se akoi adoption of Manipur drug policy by incorporating comments and feedbacks from the stakeholders at the earliest analmaina hai yamna thuna yaringe athu matamda Manipur state drug policy si koi stakeholders singna pi khiba feedback samung commission do do yumpam moraga adopt on ba haijaba and haitareko athu madamda si mayam kai mot lebige si yarba ha okay aduga akogi ani subada lei se koi policy da su adum yawdi yawa pora mane koi adopt torok tuna se aduga implement oragadi akoi second akoi na hujik lawude ba kono se recommend to se si dum yawdi leiba pora mane in case implementation of the policy is Tabo in a Pangdurok Matam Sangusu, it may take another year or so. Magi echo in my process, my Amalavina. And see Maraxi the Kois drug key problem CD, a young queer of Lemonina, the Koanga saying, I'm the Kogi
ड्रॉबैक हाइगद्रा अखोई अहोब मयाम लेब अखोई बेसलाइन डाटा लेतबा अदगी प्रिवेंशन से क्राइदगी होदोनो हाइबगी पोट अमा कईनो ड्रग चाबगी फतब खतंग दो हाइदोरा नत्रा अंगांग सिंगसिना लेब मागी मेंटल हेल्थ की ओइबा पोट मयाम से अखोई एड्रेस तौबना चुमब्रा का हाइबदु थिदोकपदु तंगाई फदब अमा ओइबनिना मांगदा तारगा लेब चही छांगना ताराबा अमा ओइबा प्रॉब्लम अमा ओइबनिना अखोइना सुमाइना मा हपसले establishment of a state research academy within a period of 6 months ko tha to ki manung da akoi gi academy ma research academy mai lingal lakpa drug ki matang se kaigumba budget na constraint oidana budget leita dana natraga khudong cha da leita gadi research tongana ba commission ma semaga research to honba aduga dugi research ki report to sehi ani gi manung da submit to government dana मैम भाप ताबीबा आदि अखोना पुथोइजे एकाडमी में लेयम हाइरे 6 मंथ की ओइबसु ओइदबसु एकाडमी में लिंक लकजे ओइद्रगदी रिसर्च दिम तोहन बाय तारे कमीशन तोरगा याइको अदुमाइना अदुगी रिसर्च तुगी रिपोर्ट ना सही अनि की मनुंगदा थंबीबा गवर्नमेंट दा मियामदा research ti dum kha changni aidi chaw reba poche akoi drug supply ki kai ma mayam le adu eni e adu hayeng kana to rokan dum sem durok pusai adu establish effective supply reduction program by framing effective rules under the NDPS Act 1985 anama haibako NDPS Act 1985 leiri chigi manung da अखोगी स्टेट की ओइबा सप्लाई रिडक्शन प्रोग्राम अमा रूल्स अमा सेमु अना हाइबको अदुमाइना अदुमा लौरे रिकमेंड तोरे हुजिक स्टेट की ओइना रूल्स लेते स्टेट स्पेसिफिक रूल्स लेते अदु सोरा अखोगी एनडीपीएस एक ना लेबसिगी मनुंग ददी लेबा अखोगी तौरिबा सप्लाई रिडक्शन प्रोग्राम मैम से अदुगा स्टेट की चुनाव मोंग दे स्टेट मणिपुर स्टेट अगदी अखोगी बॉर्डर याम नक्पा अदगी इस्निसिटी याम लेबा पॉलिटिकल कॉन्फ्लिक्ट याम लेबा मखन मखन की इशूज मैम लेबनिना अदुना स्टेट स्पेसिफिक रूल्स अमदी सी मैम सिमक ड्रग सी एड्रेस तौरगदुना स्टेट स्पेसिफिक रूल्स अमा सप्लाई की मतंग सेम तंगाई फदेना खल्लगा कना सीमगा हापचनजरे मैम याबिरिको यारगदी दुम अपेतंग खुबा खुबो नत्रगना यस ना हायरगसुको अदुगा investigation and prosecution of drug hold more than 1 kilogram of heroin brown sugar should be handed over to an independent agency such as CBI, NIA. Namaga Smai Namahai. She is a she recommendation. Nakogi Masai Mamang the Pigiba representation Mayam do the Okonadum Tengo, Okogi conviction Taba Ufang the measure. As I Okogi Kudeship Moza Prilipo in a Kiji Mangato Kimapune Tole and House. Issues Mayam living in a independent body. CBI को मेरा सिनाहन बाना है नहीं मेजर ड्रग होल्डिंग सिमा कोई डिमांड तो दो इन्हें गवर्नमेंट हाई पोस्टिंग ऐसा कि मामांग दा कोई रूल्स है मतो अदो सीजी याहर कदुई सिमा हम कई मोल बिगे यारबो आए yes yes okay anyway akhona udri banina government gi puthok chunina ngasi gi consultation gi matung in jo koi dum si di dum represent on dum tawra se government yai ko okay thank you donc saya koi gi SDG ki se magi civil societies ma community groups ma magi moi ngarang extreme collaboration haba wahai masu yawe na ngarang sum sai sum haibadi yog bi matungina recommendation amaga lowe lowe bisina koi gi any government gi ba drug ki development processes singda pakalak ba thabuk thorom singda CSOs NGOs amudi community groups singi space ama government na provide to one yare ko
aduga aroi bagise akoi ngasai akoi vision Manipur vision document 2030 da 3.5 ki chi yaw de habna haina gi ba leirabani na adu da yumpham mora kanda akoi revision hai dare ko amuk khanna ngasai gi goal 3 target 5 si vision document da yahon na ba akoi mai leina ba government gi authority da hai ba na mai na ga hapchin jare adu sai da sum ngasi gi recommendation ji sai da koi na habiyo hoya okay thank you 예 합선 저렇게 political commitment ama legi bani na similarly drug issue legislation for constitution ka ya hani ko wan adi moi ulo prasana kula adi sumaina ma ta sanja legislatures forum ma constitute on about 3.5 collective na initiate to wa legislatures ma ngi consultation ma sinabo hona ba kai kamai hai ba ya ke political will must end the manaba legislative forum ama like Dakar ko recommend our pursue the will must end the manaba forum ama like in the night hoy adu punna hujiki to hapso laga recommendation tariyat sure yare ko adu sai da sun musan thank you program asi loisalakpagi matina vote of thanks pibirana baidamak get chandra manga co convener the 3.5 collective ko kausanjari vote of thanks pibirana baidamak A consultation on drug menace in Manipur haiba the 3.5 collective amasung human right law network aniga kusamna duna chinjaba asigi oiba consultation asigi session ani thokna pangthok chakiba duda ahanba session strengthening prevention of substance abuse haiba ahanbagi morning session da moderator oina saru yabikhiba Professor MC Arun, Head, Department of Anthropology, Manipur University bu hoi sinja langjari ba singi maikai degi achinba kaya bu kaithok piduna lengbirak pagi dama kai khungna jabolona thagat phongdok chari loina na ngasi gi ahan ba session gi resource person oina saru yabikhiba education AIS ki Assistant Director Madam L Kamala kai khumna jabolona thagat phongdok chari loinana RK Nolinikanta President Kon ahum subada Human Right Law ki Director Mahobam Rakesh
amasung online gi kuthang da sur yabi khibi akhoi che Thongnawjam Brinda former additional SP na ikai khumnaja boluna achin ba kaya kaisok pidun nga sigi consultation asi gi yamna mamal yamlaba akhoi resource person singi warol thambi bagi damakta sinja langderi ba singi maikai digi mahut sinjaraga thakar phongduk chari loina ni shuba session strengthening treatment of substance abuse saiba topic asigi post lunch session asida moderate tobikhiba oja Dr. Chinglen Maisnam, Associate Professor, Department of Economics, Manipur University, Ojabu ikai khumnaja bolana thagar phongdok chari loina ani shuba session asigi resource person oina lengsin bikhiba Department of Social Welfare gi Deputy Director Madam KhutSem Saroja, Manipur State AIDS Control Society ki Joint Director Tamo Mongjam Abiram, aduga RIMS ki Psychiatry Department ki Head Oibiriba Dr. R.K. Lenin, kai khumnajariba resource person ahum busu sinja langjariba singi maikai digi thagat phongdok chari loinana ngasigi thorom asida saruk yabiriba tongan ba civil society organization ima loop student body ligi tongan ba khoigi individuals mayam punuma thagat phongdok chari loinana ngasigi KhutSem live ki kuthangda YouTube amasung Facebook ta live streaming kutang yengbiriba Manipur gi amasung mapan dagi yengbiriba mayam punuma sinjalangjariba 3.5 collective amasung human rights law network ki maikai dagi thagat phongdok chari loinana ngasigi thorom asibu coverage tobiriba print amasung electronic media loinana KhutSem live ki chilinau mayam punum pusu thagat phongdok chari loinana aina panbada chithaoba asigi thorom asigi hek hawbadagi loi fawba mai pakna bhona bada yam achoba thodang lobikhiba akhoi volunteers mayam adi akhoi reporters sing adi cameraman adi atei thorom si hek hawbadagi loi fawbada mai pakna bigidang to mateng pangbikhiba mayam puno pusu 3.5 collective sigumba akhoi drug ki field sida United Nations ki SDG 3.5 asida akhoi Manipur gi yam maming lerba CSO mayam punjalaga semba singba collective asina sinjaba consultation asi mai pahanna ba khona birakpa puno pusu amadi akhoi gi thorom asi pangthokpada sel gi amasing tongan ba pot lamsing aduga wakhalun gi ba mateng pangbirakhiba puno pusu amuka na aroibada thagat phongjuk chari. Thank you. मैम अखोई ngasi gi program ase so aida dum loisin jarag